हेलो हेलो खोन जे कदौरगे हेलो अहनबमक्तदा मफम असिबु कोनबिरिबा मपु महक्ता अइना ngasiगी thoram asibu soida ngamdanaba ikoknona khurumjari ngasi ngasigi program asibu soida ngamdanaba amadi ngasigi achinba thabak kaya leirasu yaudaba yade haiduna lakphiriba ngasigi Dhaka Studio gi anirak suba production khazik khazik hariba music video asigi releasing function asida lengbirakliba khwai kibik pusu sinja langjariba singi maikei singi mahut sinjaraga ehakna nonglukna khurumjari amadi ikai khumna bochari program hodringai gi mangoinana ngasigi tawgadoriba program ase mayamda amuktang lanthokjage मी से अखोई यामना यामबा नत्तबनिना ngasi interaction program oina anamba tawrani aduga Dhaka Studio gi oina second production oiriba khaji khaji ki main lead actor actress oiriba amadi singer aduga अखोई gi producer director singer interaction program yam nongai ba amasu tawjagadori ngasi se अखोई gi Dhaka Studio da tawjariba ngasi gi program se mayamna apen pen da adum mayamna yamina se haina nus lawjarage ayaba lawjaraga program se hauna ba tawjarage ngasigi Dhaka Studio Dhaka production gi makhada puthokchariba khazik khazik hariba music album asigi ngasigi thoram asida lakpiriba khwai khibik pusu amuka hana taram nokchari ngasigi फमफम लांगदा लेंसिन बिकेदोरिबा आइबदी मयाई तंगबल द लेंसिन बिकेदोरिबा मरुइबा मियोइसिंग अहागना नोंगलुकना हंगचरी चीफ गेस्ट की फमफम लांगदा लेंसिन बिकेदोरिबा डॉक्टर बुमेचान खाबा मैनेजिंग डायरेक्टर बीके इवेंट एंड एंटरटेनमेंट ओजा लाकबीबा तारागदी चीफ गेस्ट की फमफम लांगदा लेंसिन बिनाबा नोंगलुकना हंगचरी मयामना अहाउबा खुबक अमतंग निजरी प्रेसिडेंट की फमफम लांगदा लेंसिन बिकेदोरिबा Saikom Santos, proprietor Santos Electronics, advisor Dhaka Studio Moray. Santos Electronics की proprietor Ozana, president की फमफम लांगदा लेंसिन बिगनी. थगचरी ओजाबु मरुइबा मियोइसिंग असिना मयाई तंगबलदा लेंसिन बिख्रबगी तुंगदा मरुइबा मियोइसिंग असिदा खुदोल तंबगी तंजा अदु लोमिनसी ngasiगी बुके अमदी लेरांग लेचल लंयान खुदोल तंबीनबगीदमक्ता नंदेश्वरी लुजेनलु अमदी इलिजाबेथ मखोय अहुमना मयाई तंगबलदा लेंसिन बिरिबा ओजा अनीसिदा बुके अमदी लेंयाल खुदोम तंबीनबा तंजा अदु लोमिनसी खुदोल असि तंबीनबगीदमक्ता इबुंग बोइनाउ मोरे फाउंडर ऑफ Dhaka Studio ना खुदोल सि तंबीगनी अहोबा खुबा मतंग निजरी मयामदगी लेंयान सुदुम खुदोम तंबीनबनी सिंजरी थगचरी ओजा मखा तारकपोइना ngasiगी thoram asibu soida ngamdana mapung fana pangthoknabagi mapugi khuyakada nijaba oina ngasigi maira chukhatpagi tanja adu lominasi maira chukhat pinabagi damakta mayai tangbal da lengsin biriba oja ani amadi ngasigi Dhaka Studio Moray gi founder oibiriba oja boinau naure more amadi loya lemba saikom makoina ngasigi maira asi chukhat pinaba ningsingjari
Thagachari. Makha tarakpoina ngasigi Piktakna Sinjariba Dhaka Studio Moregi production Makada Puthokjariba Khazik Khazik Hariba music video asigi function formal function hobagi tanja adu amuk laujage ngasigi welcome speech PV Gajariba Oja Abo Luang music director of Dhaka Studio Morena welcome speech PV naba nonglukna hangachari Anu maktada tinbiriba mayambo kai kumda buchare ahan mamaktada lamdam sibu konbiriba ibidau ibetau bu ikok nona kurumjari ngasigi dais talengsin biriba chief guest amadi president bu taramna ukchari loina na ngasigi mang dalengsin biriba ahalaman Maru Mapang amadi khajik khajiki cast and crew member pumna makpu taramna ukchari ngasigi online media partner amadi ngasigi releasing function asibu tawai hapikiba mipum khuding makpu Dhaka Studio Moregi makai degi taramna ukchari welcome each everyone present here today thank you Thagachari Oja Mathangi Nungi Warol Thambinabagi Damakta Oja Loya Lemba founder of Dhaka Studio More Ojana keynote speech Pibinabagi Damakta Nonglukna Hangachari Hello. Good evening, ma'am. Ngasi ihanan bada. Dais junction diriba. Koi Santos Electronics ki proprietor amasung BK Events and Entertainment ki president CEO. Koi ikai khumna bu chari. Aduga mayam ngasi ki releasing function sida lakpiriba mayambu lakpiriba mapum phan liba asi dong sai kai khomna upchari aduka ngasi aina aije haida wa je ngang ge khan baje haida ngang di yam ngang ning bane adu haida ngasi di ngang bagi tanja phang baje yam harau je aduga kamai tawi ha matamda ngasi ge releasing function sigi Dhaka Studio More haribe releasing function sigi akoigi khajik haribe album namki bagi khongchat che yamna nungai ba masung awapani hai na lojage album se nambada yam kuina di changkhite kari maram gi no hayama tamda matam ki alodri se akoina rehearsal se torba matam matungda akoina screen sida tahan bane screen sida tahalabani na pura akoigi full effort perfect oigadaba imaongda akoina namjabani long ase pambidabududi mayam gi audience mayam ichin naw mayam da leire aduba akoina di yam kana di hona chai aduga aina haijaning badi ngasi gi release to roiba album sida Pusparani amadi Amarjit Nas sei sakpa moigi hantakki album sida tungan ba mahau ama phangani mayamda haibadi akoina ngasigi album sida akoigi album sibu ibiriba poinau more album se kamai ibuna hai matamda mana akoigi music director abo mamang desi album akoigi phone ki ba akoigi studio gi oiba phone ki be album adu su yamna akoina yam hona zaman hona badagi yamna phajana di kaino taw jakhibani aduga mamangda phone ki be album sida gi experience henkan hantak na muk hen experience henkan na kaino taw bani phongja bani
ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯩ ꯏꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟꯐꯝꯗ ꯏꯕꯒ ꯆꯞ ꯃꯥꯟꯅꯩꯑꯕ ꯏꯁꯩꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔꯅ ꯊꯋꯥꯏ ꯌꯥꯎꯖꯕꯗꯣ ꯄꯨꯡ 2-3 ꯑꯍꯤꯡꯁꯤꯒꯤ ꯄꯨꯡ 2-3ꯁꯤꯗ ꯐꯣꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯁꯩꯔꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯣꯏꯅꯥꯎ ꯃꯣꯔꯦꯁꯤꯗ ꯐꯣꯟ ꯇꯧꯕꯤꯔꯒ ꯗꯥ ꯕꯣꯏꯅꯥꯎ ꯀꯃꯥꯏꯅ ꯇꯧꯔꯦ ꯀꯥꯏ ꯍꯥꯏꯔꯒ ꯑꯍꯤꯡꯁꯤꯗ ꯑꯗꯨꯃꯥꯏꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯍꯤꯡ ꯈꯪꯗꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯊꯋꯥꯏ ꯂꯨꯞꯁꯟꯒꯒꯤ ꯌꯥꯝꯅ ꯍꯣꯠꯅꯖꯔꯒ ꯏꯈꯤꯕ ꯑꯦꯜꯕꯝꯅꯤꯅ ꯑꯁꯤꯃꯗꯤ ꯃꯌꯥꯝꯅ ꯄꯥꯝꯕꯤꯒꯅꯤꯁꯨ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯃꯦꯟꯁꯤꯅ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯈꯨꯅꯝꯁꯤ ꯌꯥꯝ ꯇꯣꯞ ꯇꯣꯞꯄ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯅꯝꯃꯤꯕ ꯃꯐꯝꯁꯦ ꯍꯟꯖꯟ ꯍꯟꯖꯟ ꯆꯠꯂꯕ ꯃꯤꯅꯁꯨ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯁꯤꯗ ꯃꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯅ ꯇꯥꯍꯟꯕꯗꯣ ꯑꯗꯨ ꯑꯃ ꯂꯩ ꯑꯗꯨꯒ ꯉꯁꯤꯒꯤ ꯙꯥꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦꯅ ꯐꯣꯡꯕꯤꯔꯤꯕ ꯑꯦꯜꯕꯝꯁꯤꯗ ꯃꯌꯥꯝ ꯁꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯔꯥꯎꯖꯩ ꯑꯗꯨ ꯙꯥꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦꯕꯨ ꯁꯄꯣꯔꯠ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤꯕꯨ ꯁꯄꯣꯔꯠ ꯇꯧ ꯏꯔꯝꯗꯝ ꯃꯣꯔꯦ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯁꯦ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯁꯄꯣꯔꯠ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯂꯧꯖꯒꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯙꯥꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯙꯥꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯈꯛꯇ ꯍꯥꯏꯕꯁꯨ ꯌꯥꯏ ꯃꯣꯔꯦ ꯍꯥꯏꯅ ꯄꯛꯏꯕꯁꯦ ꯑꯩꯈꯣꯏ ꯃꯣꯔꯦꯁꯦ ꯍꯧꯖꯤꯛ ꯆꯪꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯣꯔꯦꯁꯦ ꯅꯞꯄꯒ ꯏꯁꯥꯒꯤ ꯄꯣꯛꯐꯝꯁꯨ ꯑꯣꯏꯕꯅꯤना ꯃꯣꯔꯦꯁꯦ ꯅꯞꯄꯒ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯃꯣꯔꯦꯗ ꯂꯩꯔꯝꯃꯤꯀꯣ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯍꯥꯏꯕꯗꯣ ꯃꯣꯔꯦꯒꯤ ꯅꯨꯡꯉꯥꯏꯕ ꯃꯣꯔꯦꯗꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝꯗꯤ ꯂꯣꯏꯅ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯆꯪꯒꯦꯔꯥ ꯆꯪꯉꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯅ ꯀꯥꯎꯗꯅꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯀꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯂꯩꯔꯤ ꯍꯟꯁꯨ ꯍꯟꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯙꯥꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦ ꯍꯥꯏꯅ ꯊꯣꯟꯖꯕꯅꯤ ꯃꯌꯥꯝ ꯁꯤꯁꯤꯗ ꯑꯩ ꯇꯦꯟꯁꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯂꯣꯌꯥꯂꯦꯝꯕ ꯌꯥꯝꯅ ꯐꯖꯔꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥ ꯊꯝꯕꯤꯔꯝꯃꯦ ꯆꯨꯝꯃꯦ ꯙꯥꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦ ꯍꯥꯏꯅ ꯇꯞꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯟꯗ ꯑꯃꯗꯤ ꯊꯃꯣꯏꯗ ꯃꯣꯔꯦꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯇꯟꯖꯥꯗꯣ ꯑꯗꯨ ꯑꯗꯨꯝ ꯑꯣꯏꯅ ꯑꯗꯨꯝ ꯈꯟꯕꯁꯨ ꯑꯩꯉꯣꯟꯗꯁꯨ ꯐꯥꯎꯋꯦ ꯑꯗꯨꯒ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯐꯥꯎꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯈꯣꯏꯁꯨ ꯄꯤꯛꯏꯀꯥꯟ ꯃꯇꯝꯗ ꯃꯣꯔꯦꯁꯦ ꯑꯝꯇꯪ ꯆꯠꯆꯒꯦ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯆꯠꯀꯦ ꯍꯥꯏꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯁꯟꯈꯔꯦ ꯑꯗꯣ ꯑꯝꯇꯪ ꯆꯠꯄ ꯐꯪꯖꯔꯒꯗꯤ ꯀꯥꯏꯅ ꯑꯗꯨꯝ ꯈꯟꯖꯔꯤ ꯑꯗꯣ ꯃꯄꯨꯅ ꯆꯥꯟꯕꯤꯗꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯣꯔꯦꯗ ꯆꯪꯕ ꯉꯝꯕꯒꯤ ꯀꯩꯅꯣꯁꯨ ꯄꯤꯅꯕꯤꯕ ꯑꯣꯏꯕꯤꯔꯁꯅꯨ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔꯃꯦꯜ ꯐꯪꯁꯟꯗ ꯅꯠꯇꯕꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯆꯠꯊꯅꯕꯒꯤ ꯇꯟꯖꯥ ꯑꯣꯏꯅ ꯂꯧꯃꯤꯟꯅꯔꯁꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥꯅꯁꯨ ꯑꯌꯥꯕ ꯑꯝꯇꯪ ꯄꯤꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯉꯁꯤꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯍꯥꯏꯔꯤꯕ ꯙꯥꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯁꯦꯀꯦꯟ ꯄ꯭ꯔꯗꯛꯁꯟ ꯑꯣꯏꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯀꯥꯁ ꯑꯦꯟ ꯀ꯭ꯔꯤꯎ ꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯑꯩꯈꯣꯏꯒꯤꯁꯦ ꯃꯣꯏꯒꯤ ꯙꯥꯀꯥ ꯁ꯭ꯇꯨꯗꯤꯑꯣꯅ ꯄꯥꯝꯖꯕ ꯃꯑꯣꯡꯗ ꯑꯣꯏꯅ ꯇꯧꯒꯗꯣꯏꯅꯤꯀꯣ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯥꯏꯗꯤ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯤ ꯃꯌꯥꯝ ꯄꯨꯂꯞ ꯅꯨꯡꯉꯥꯏꯃꯤꯟꯅꯔꯅꯤ ꯑꯗꯨꯒ ꯁꯤꯡꯖꯃꯩ 360ꯒꯤ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯌꯔꯁ ꯈꯨꯗꯤꯡꯃꯛꯅꯁꯨ ꯉꯁꯤꯒꯤ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯑꯩꯈꯣꯏ ꯙꯥꯀꯥ ꯁ꯭ꯇꯨꯗꯤꯑꯣꯁꯤꯒꯤ ꯃꯔꯝꯗ ꯑꯗꯨꯝ ꯍꯪꯕꯤꯅꯤꯡꯕ ꯂꯩꯇꯥꯔꯒꯁꯨ ꯀꯣꯃꯦꯟꯇ ꯑꯗꯨꯝ ꯇꯧꯕꯤꯔꯀꯥꯟꯗ ꯍꯪꯕꯤꯔꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯗꯤ ꯐꯣꯔꯃꯦꯜ ꯐꯪꯁꯟ ꯅꯠꯆꯗꯦ ꯍꯥꯏꯅꯁꯨ ꯑꯗꯨꯝ ꯂꯧꯖꯔꯒꯀꯣ ꯑꯗꯨꯅ ꯁꯤꯡꯖꯃꯩ 360ꯒꯤ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯃꯌꯥꯏ ꯇꯥꯡꯕꯜꯗ ꯂꯦꯡꯁꯤꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯃꯦꯟ ꯂꯤꯗ ꯑꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯏꯕꯨꯡ ꯖꯦꯛꯁꯟ ꯌꯨꯝꯅꯥꯝ ꯃꯌꯥꯏ ꯇꯥꯡꯕꯜꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯅꯕ ꯀꯧꯁꯤꯟꯖꯔꯤ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯃꯦꯟ ꯂꯤꯗ ꯑꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯈꯖꯤꯛ ꯈꯖꯤꯛꯀꯤ ꯏꯕꯨꯡ ꯖꯦꯛꯁꯟ ꯌꯨꯅꯥꯝ ꯏꯕꯨꯡ ꯃꯌꯥꯏ ꯇꯥꯡꯕꯜꯗ ꯂꯦꯡꯁꯤꯟꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯃꯗꯤ ꯉꯁꯤꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯦꯜ ꯁꯤꯡꯒꯔ ꯑꯣꯏꯕꯤꯔꯤꯕ ꯏꯕꯨꯡ ꯑꯃꯔꯖꯤꯠ ꯂꯧꯔꯦꯝꯕꯝꯕꯨꯁꯨ ꯃꯌꯥꯏ ꯇꯥꯡꯕꯜꯗ ꯂꯦꯡꯁꯤꯟꯕꯤꯅꯕ ꯅꯣꯡꯂꯨꯛꯅ ꯍꯪꯒꯠꯆꯔꯤ ꯏꯕꯨꯡ ꯖꯦꯛꯁꯟꯁꯦ ꯁ꯭ꯋꯥꯏꯗ ꯂꯩꯕꯤꯔꯝꯕꯅꯦ ꯑꯗꯨꯒ ꯗꯥ ꯑꯃꯔꯖꯤꯠ ꯁꯣꯝ ꯅꯥꯀꯟꯗꯅꯦ ꯐꯝꯗꯣꯏꯁꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯗꯨꯝ ꯐꯝꯃꯗꯕꯅꯦ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯅꯍꯥꯟꯈꯩ ꯗꯥ ꯑꯃꯔꯖꯤꯠꯁꯦ ꯀꯅꯥꯅꯣꯁꯦ ꯍꯥꯏꯗꯤ ꯈꯣꯟꯖꯦꯜ ꯈꯛꯇꯪꯗꯤ ꯇꯥꯔꯒꯀꯣ ꯐꯖꯅ ꯃꯁꯛ ꯎꯗ꯭ꯔꯤꯕ ꯃꯌꯥꯝ ꯌꯥꯎꯔꯝꯈꯤꯅꯦꯕꯀꯣ ꯄꯥꯈꯪꯅꯤ ꯃꯥ ꯃꯁꯥꯃꯛ ꯑꯗꯨꯝ
ꯁꯤꯡꯖꯃꯩ 360 ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯑꯗꯨꯝ ꯐꯖꯅ ꯈꯪꯕꯤꯕ ꯑꯣꯏꯔꯁꯅꯨ ꯉꯁꯤꯗꯤ ꯐꯖꯅ ꯃꯁꯛꯁꯤ ꯎꯠꯂꯒꯦꯅ ꯀꯧꯊꯣꯛꯆꯕꯅꯦ ꯑꯗꯣ ꯗꯥ ꯖꯦꯛꯁꯟꯁꯦ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕꯅꯦ ꯀꯔꯣꯝ ꯊꯣꯛꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯑꯃꯨꯛ ꯀꯧꯁꯟꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯤꯔꯤꯕ ꯗꯀꯥ ꯁ꯭ꯇꯦꯗꯤꯑꯣꯗ ꯂꯥꯛꯄꯤꯔꯤꯕꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯗꯤꯅꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨ ꯌꯥꯎꯕꯅꯤꯅ ꯅꯨꯡꯉꯥꯏꯅ ꯏꯟꯇꯔꯦꯛꯁꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯦꯟ ꯂꯤꯗ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯕꯤꯔꯤꯕꯤ ꯆꯦ ꯑꯇꯤꯂꯥꯁꯨ ꯑꯗꯨꯝ ꯌꯧꯁꯟꯕꯤꯔꯦ ꯑꯗꯨꯝ ꯃꯌꯥꯏ ꯇꯥꯡꯕꯜꯗ ꯑꯗꯨꯝ ꯂꯦꯡꯁꯤꯟꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯁꯤꯁꯇꯔ ꯑꯇꯤꯂꯥ ꯂꯥꯏꯔꯤꯛ ꯌꯦꯡꯕꯝ ꯃꯌꯥꯏ ꯇꯥꯡꯕꯜꯗ ꯂꯦꯡꯁꯤꯟꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯇꯝ ꯆꯥꯅ ꯌꯧꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯤꯛꯇ꯭ꯔꯨ ꯚꯔꯁꯦꯁ ꯑꯦꯂꯔꯖꯤ ꯕꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯕ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯆꯦ ꯁꯥꯈꯤꯕꯗꯨꯅꯤꯀꯣ ꯉꯁꯤꯒꯤ ꯁꯤꯁꯇꯔꯁꯦ ꯑꯗꯨꯅ ꯌꯥꯝ ꯐꯖꯕ ꯃꯌꯥꯝ ꯑꯃꯁꯨ ꯎꯕꯤꯔꯝꯃꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯌꯥꯏ ꯇꯥꯡꯕꯜꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯁꯥꯏꯈꯣꯝ ꯁꯟꯇꯣꯁꯅ ꯉꯁꯤꯒꯤ ꯃꯦꯟ ꯂꯤꯗ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯕꯤꯔꯤꯕꯤ ꯁꯤꯁꯇꯔ ꯑꯇꯤꯂꯥ ꯂꯥꯏꯔꯤꯛ ꯌꯦꯡꯕꯝꯗ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕ ꯇꯟꯖꯥ ꯑꯗꯨ ꯂꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯁꯤꯁꯇꯔ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯝꯇꯪ ꯄꯥꯏꯕꯤꯕ ꯇꯥꯏꯌꯦ ꯉꯁꯤꯗꯤ ꯕꯨꯀꯦ ꯄꯤꯅ ꯄꯤꯅ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥ ꯑꯗꯨ ꯂꯧꯃꯤꯟꯅꯁꯤ ꯁꯤ ꯃꯌꯥꯏꯗ ꯂꯦꯡꯁꯤꯟꯕꯤꯔꯁꯦ ꯈꯨꯕꯛ ꯑꯍꯧꯕ ꯑꯃꯇꯪ ꯅꯤꯖꯔꯤ ꯃꯌꯥꯝꯗꯒꯤ ꯑꯗꯨꯒ ꯁꯤꯁꯇꯔ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯑꯝꯇꯪ ꯄꯥꯏꯕꯤꯌꯨꯅꯦ ꯁꯤꯗꯒꯤ ꯄꯥꯈꯠꯂꯝꯗꯧ ꯃꯥꯜꯂꯦ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯅꯒ ꯁꯨꯃꯥꯏꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯍꯟꯕꯁꯦ ꯑꯗꯣ ꯁꯤ ꯃꯌꯥꯏꯗ ꯑꯣꯏꯅ ꯃꯊꯛꯇ ꯑꯣꯏꯅ ꯀꯥꯈꯠꯄꯤꯔꯛꯀꯦꯔꯥ ꯃꯌꯥꯝ ꯐꯖꯅ ꯎꯅꯕ interaction ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔꯁꯦꯕꯀꯣ ꯉꯁꯤꯗꯤ viewers ꯅꯨꯡꯉꯥꯏꯅꯕ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯃꯌꯥꯝꯁꯤꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯃꯤꯟꯅꯕ ꯑꯣꯏꯅꯀꯣ ꯑꯗꯣ ꯁꯤꯁꯇꯔ ꯑꯇꯤꯂꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯃꯥꯏꯅ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯗ ꯊꯦꯡꯅꯕꯁꯦꯀꯣ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯒꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯣꯀꯦ ꯃꯥꯅꯦꯀꯣ ꯑꯍꯥꯟꯕ ꯊꯦꯡꯅꯕꯅꯦꯕ ꯑꯗꯣ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤꯁꯨ ꯑꯅꯤꯔꯛ ꯁꯨꯕ ꯁꯦꯀꯦꯟ ꯄ꯭ꯔꯗꯛꯁꯟꯅꯦꯕꯀꯣ ꯐꯥꯔꯁ ꯄ꯭ꯔꯗꯛꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯄꯨꯅ ꯍꯨꯔꯥꯟꯕ ꯁꯤꯁꯇꯔ ꯇꯦꯇꯦ ꯁꯥꯄꯝ ꯑꯃꯗꯤ ꯕ꯭ꯔꯗꯔ ꯏꯕꯨꯡ ꯍꯣꯛꯔꯥꯖꯅ ꯇꯧꯃꯤꯟꯅꯈꯤꯕ ꯑꯍꯥꯟꯕꯗꯨꯅꯦ ꯑꯗꯨꯒ ꯁꯦꯀꯦꯟ ꯄ꯭ꯔꯗꯛꯁꯟꯗ ꯁꯤꯁꯇꯔ ꯑꯣꯏꯔꯤꯅꯦꯕꯀꯣ ꯀꯩꯐꯥꯎꯕꯤ ꯁꯨꯃꯥꯏꯅ ꯃꯣꯔꯦꯗꯒꯤ ꯁꯨꯃꯥꯏꯅ ꯂꯥꯟꯖꯦꯟꯅꯔꯛꯄ ꯑꯣꯏꯗꯣꯏꯅꯦ ꯁꯟꯇꯣꯁ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯁꯤꯒꯤ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯁꯦ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯂꯥꯟꯖꯦꯟꯅꯔꯛꯄ ꯀꯩꯅꯣ ꯑꯃꯅ ꯐꯝ ꯑꯃꯅ ꯁ꯭ꯇꯨꯗꯤꯑꯣ ꯑꯃꯅ ꯁꯦꯀꯦꯟ ꯄ꯭ꯔꯗꯛꯁꯟꯗ ꯏꯆꯦ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯀꯨꯝꯍꯟꯕꯤꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯁꯨ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯗꯗꯥ ꯍꯣꯏꯅꯀꯣ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯑꯆꯧꯕ ꯑꯃ ꯄꯤꯕꯤꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯅ ꯈꯟꯖꯩ ꯂꯥꯏꯕꯛ ꯐꯕ ꯈꯛꯇꯪ ꯅꯠꯇꯅꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯁꯦ ꯃꯌꯥꯝ ꯂꯣꯏ ꯀꯧꯅꯔꯨꯔꯦꯀꯣ ꯑꯗꯣ ꯃꯣꯔꯦꯁꯦ ꯆꯠꯂꯨꯔꯕ꯭ꯔꯥ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯆꯠꯍꯧꯋꯦ ꯀꯩꯀꯩꯒꯗꯤ ꯂꯩꯔꯛꯏ ꯃꯣꯔꯦꯗꯒꯤ ꯃꯣꯔꯦꯗꯒꯤ ꯄꯣꯠ ꯆꯩ ꯑꯗꯨꯝ ꯂꯩꯔꯛꯑꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯅ ꯆꯠꯄꯅꯦꯕ ꯂꯥꯏ ꯍꯔꯥꯎꯕꯗ ꯏꯃꯥ ꯀꯨꯟꯗꯣ ꯂꯥꯏꯔꯦꯝꯕꯤꯗꯣ ꯑꯗꯨꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯆꯠꯄꯅꯦꯕ ꯑꯗꯨꯗ ꯑꯗꯨꯝ ꯄꯣꯠ ꯆꯩꯕꯨꯗꯤ ꯑꯗꯨꯝ ꯂꯩꯔꯛꯑꯦ ꯃꯌꯥꯝ ꯑꯃ ꯍꯣꯏ ꯃꯣꯔꯦ ꯍꯥꯏꯔꯦꯗꯅ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯃꯥꯏꯅ ꯃꯇꯝ ꯆꯥꯅꯒ ꯌꯧꯕꯤꯔꯛꯄꯁꯦꯀꯣ ꯑꯩ ꯈꯤꯇꯪꯗꯤ ꯊꯦꯡꯗꯣꯛꯈ꯭ꯔꯕꯅꯤ ꯃꯇꯝꯗꯩꯗꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯣꯀꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯁꯇꯔ ꯑꯗꯣ ꯉꯁꯤꯒꯤ ꯏꯁꯩꯁꯤꯒꯤ ꯃꯇꯥꯡꯗꯅꯦ ꯅꯝꯈꯤꯕ ꯃꯇꯝꯗ ꯀꯩꯀꯩ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯊꯦꯡꯅꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ नुआईतबदी कया कशु यावगिदे हाइदि इंदमदादी विंटर ओइबगी इंबगी नुंगदांग थेंगना नंबदो अदुमदी वाई दुगा अतैदि दम याम नुआइना खoi म्याम दुम कोऑपरेट तौनरगा दुम फजना नुआइ नमगी नुआइबोको अदो वारिसे व्यूअर्स की साइड तगी हाइदि लाइव सिबु यिंगबिरिबा अमदि लाइबा ममा सिंगनसु दुम नुंगाइरिको ममा वारिसे अदुम ngасidi yamna formal oina ko tawdabida sumaina nungaina akoigi kummiba artist amana lawrakliba role se kyamuk matik nungai te do khangnabagi tanja do lomina se haidi moida just momentum ma piraga buki am piraga lotion bido na tabida hena masa khangnaba moina effort kyam thada gi habdo khangmina nabagi do duga ai kam ta hajau haidi hek lakbagi do just question hanjalakibdo do kino taw kripko ngasi lingbirakliba aigi oja guru ahalaman adagi marup mapang sing phai pumna mapu ai hangna ikai khumnaba amadi thagat sorry ikai khumnaba uchari na haijagi hoi ado ngwari se amuk makha samdajarake momento amadi buke pi loi loira kanda ko sister amuk lengsan bi ya thank you thagat chari mathang sina aikhoigi
keno taurase wari se nungai na ba oina ko oza da Jackson se mangkre ba hoji leiram bane mangkre da Jackson se keno da Jackson lai tar ga dinga sigi mayai tangbol da lengsin binawa amuka hana ning sinjeri okay ahoba kuba matang Thagachari Makasidi Ekwegi Chief Guest ki from Lang the Langston Biriba Oja Dr. Bumechan Khaba Managing Director of BK Events and Entertainment na Ngasigi Kazik Kazik Hariba music video sigi men singer Oibiriba Ibung Amarjit Lauremam the Kudol Tambagi Taza Dulomina sing loi pi ke doing aduga sister Atila gi su momento longna ba ongtang lekhat pi se ibung na dum pibira masai ka momento sa lengan so dum kudol tambi ba kai su kai de Thagachari ado da Amarjit ki di horen nga haktang leraga kaino tawrase interaction je adi isai sakada ba mayam watli ba ma ki di ado hojiki oina di da Jackson se amuk wari watai sana bai tan jado mung lobina se ba ko aduna da Jackson akoi gi ngasi gi khaji khaji hari ba music video asigi main lead actor oi biriba da Jackson da khurol tambina ba gi damak tang asigi Daka Studio Moregi founder oi biriba oja loya lemba saikom na khurol si tambina ba ning singjari Okay, Daka Studio ki founder amadi producer sing se ahan bo oibagi loina ngaure bako ado yengpiriba mayam na so dum ngakpi gani haina thaje loina ngaure haibadi ahan bo oibagi loina ngauna re bako momento so dum khuchin binar Thagachari okay da Jackson bouquet ga momento ga adum thambira maga ko asagi microphone se amtang paibiyo microphone si dala ye bako amtang paibiyo aduga somda amtang lakpiyo ne ya mamangda ya hazikti da Jackson gi turn amuk tare da Jackson kai phauge sumaina Daka Studio gi second production da hero ama oina sumaina adi more daini dana aseng baidia kai gumba lanjenaram da taraga di Daka Studio je sida yarum da basu yaiba ko kai phauwe ahanba muktada lamsibu ko liba ishorbu chena khuramjari aduga lakpiriba mayam pumnamak pusu ikai khumna bochari mangda lengjin biriba yamba adagi agi co actor Atila da Amarjit mayam pumnamak pusu khuramjari ahanba da hojik haigi da yam phajaba amkha yawe Daka Studio more se more da leramagadi sida la amdragadi tauram da basu ya have soidana tawgani soidana tawgani have the ka kaigino have matam da art pu pamjaba have se sidi thing mangam de upai sung lete adu kaideno khangda ai sida tawdraga su ko da tawraga su adum soidana dum tawrakani aduga IDP sing laktagi sumaina lanjenara pa have se mayam kyamu yam ware have je aina haidraga su mayam na loina khange ado Sidaisida Tauna Fana Haitar production nama Linkhalaga Hoigi Manipur film Jibu Chaukhatnaba Honabada Chaukhatnabagi Khongthang Thanga Ibasida Kitangoi Taragasu Daka Studio na Khoisu Ngammi Haina Sumaina Chongthorokpa Tauna Fana Chongthorokpa si aigi oinadi ai khaki natana adum Manipur film industry bu chaukhatnaba honabada production ama tholokpa habsi yamna chauthok chaningai ni aduga ai amasu IDP sing lanjenari bisingi ai kaisu tawbu ngamjade artist amoina adubu Daka Studio Moregi production sida
ꯑꯩꯕꯨ ꯌꯥꯎꯖꯧ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯑꯩ ꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯒꯤ ꯀꯩꯝꯇ ꯉꯝꯖꯗ꯭ꯔꯒꯁꯨ ꯑꯥꯔꯠꯀꯤ ꯐꯤꯜꯁꯤꯗ ꯆꯪꯉꯛꯑꯀꯥꯟꯗ ꯀꯩꯒꯨꯝꯕ ꯈꯔ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯉꯝꯃꯦꯅ ꯑꯩꯉꯣꯟꯗ ꯈꯟꯖꯕꯗꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯗꯨꯅꯤ ꯑꯩꯉꯣꯟꯗ ꯐꯥꯎꯖꯩꯁꯦ ꯌꯥꯝ ꯐꯖꯅ ꯊꯝꯕꯤꯔꯦ ꯑꯗꯣ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯅꯤꯔꯛ ꯁꯨꯕ ꯄ꯭ꯔꯗꯛꯁꯟꯅꯦꯕꯀꯣ ꯀꯩꯒꯨꯝꯕ ꯗꯥ ꯖꯦꯛꯁꯟꯗꯀꯣ ꯁꯤꯒꯤ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯀꯩꯅꯣꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯁꯟꯇꯣꯁ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯀꯥ ꯁꯟꯇꯣꯁꯁꯦ ꯀꯃꯥꯏꯅ ꯊꯦꯡꯅꯔꯛꯈꯤꯒꯦꯗꯣ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤꯗꯤ ꯑꯁꯦꯡꯕꯩꯗꯤ ꯄꯋꯥꯔꯁꯦ ꯁꯟꯇꯣꯁ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯅꯦꯕ ꯀꯃꯥꯏꯅ ꯊꯦꯡꯅꯈꯤꯒꯦꯗꯣ ꯃꯌꯥꯝ ꯇꯪ ꯈꯪꯃꯤꯟꯅꯁꯦ ꯈꯖꯤꯛ ꯈꯖꯤꯛꯀꯤ ꯐꯥꯔꯁ ꯗꯦ ꯁꯨꯇꯤꯡꯒꯤ ꯃꯄꯥꯎ ꯈꯨꯟꯗ ꯅꯝꯕ ꯀꯥꯟꯁꯤꯗ ꯗꯗꯥꯁꯦ ꯂꯥꯛꯄꯤ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯌꯥꯝ ꯊꯧꯒꯠꯄꯤꯔꯝꯃꯤ ꯐꯖꯅ ꯀꯟꯅ ꯇꯧꯕꯤꯌꯨ ꯍꯣꯠꯅꯕꯤꯌꯨ ꯃꯈꯥ ꯇꯥꯕꯗ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯅ ꯑꯗꯨꯅ ꯑꯍꯥꯟꯕ ꯊꯦꯡꯅꯖꯕꯅꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯊꯦꯡꯅꯕꯁꯦ ꯀꯨꯏꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯆꯍꯤ 10-10 ꯄꯨꯜꯂꯛꯄꯒꯤ ꯔꯤꯂꯦꯁꯟꯗꯒꯤ ꯍꯦꯟꯅ ꯆꯦꯠꯂꯦ ꯌꯥꯝ ꯐꯕꯅꯦ ꯀꯥ ꯁꯟꯇꯣꯁꯇꯤꯀꯣ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯉꯥꯏꯍꯥꯛꯇꯪ ꯊꯦꯡꯅꯕꯁꯦ ꯑꯗꯨꯝ ꯃꯥꯁꯦ ꯃꯤ ꯑꯗꯨꯝ ꯂꯣꯏꯅꯔ ꯂꯩꯕꯩꯔꯥ ꯈꯪꯗꯦꯀꯣ ꯃꯤꯁꯦ ꯇꯞꯅ ꯅꯞꯁꯟꯕꯅꯦꯕꯀꯣ ꯃꯤꯁꯦ ꯌꯥꯝꯅ ꯐꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯟꯇꯣꯁ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯇ ꯂꯥꯛꯄ ꯀꯁꯇꯃꯔꯅꯁꯨ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯁꯤꯗꯤ ꯍꯥꯏꯗꯤ ꯀꯌꯥꯝ ꯐꯒꯦꯗꯣ ꯃꯣꯏꯒꯤ ꯁ꯭ꯇꯥꯐ ꯍꯥꯏꯗꯤ ꯂꯤꯗꯔ ꯐꯕꯒꯤ ꯃꯥꯏ ꯁ꯭ꯇꯥꯐꯁꯤꯡꯁꯨ ꯂꯣꯏ ꯐꯕꯅꯦꯕꯀꯣ ꯁꯤꯗꯤ ꯍꯥꯏꯖꯟꯕ ꯑꯝꯇ ꯅꯠꯇꯦ ꯑꯩꯅꯁꯨ ꯑꯗꯨꯝ ꯑꯩꯗꯤ ꯈꯪꯖꯕꯒꯤꯅꯦꯕꯀꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯆꯪꯗ꯭ꯔꯤꯀꯥꯟꯗ ꯖꯦꯛꯁꯟꯗ ꯍꯪꯅꯤꯡꯕꯁꯦ ꯉꯁꯤꯒꯤ ꯈꯖꯤꯛ ꯈꯖꯤꯛꯁꯦ ꯅꯝꯕ ꯃꯇꯝꯗ ꯁꯤꯁꯇꯔ ꯑꯇꯤꯂꯥꯒꯗꯤ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯌꯥꯔꯛ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯔꯥ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯗꯣꯏꯔꯥ ꯀꯃꯥꯏꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯣ ꯑꯦꯛ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗ ꯀooperation ꯐꯖꯅ ꯄꯤꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯍꯥꯏꯇꯥꯔꯦ ꯗꯤꯔꯦꯛꯇꯔꯅ ꯍꯥꯏꯕ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯍꯥꯏꯕ ꯑꯗꯒꯤ ꯃꯣꯏꯒꯤ ꯐꯣꯂꯣꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯈꯣꯏ ꯐꯣꯂꯣ ꯇꯧꯔ ꯆꯠꯇꯣꯏꯅꯤ ꯑꯗꯨꯃꯛ ꯆꯠꯈꯤꯅ ꯈꯜꯂꯤ ꯆꯠꯁꯨ ꯆꯠꯈꯤ ꯃꯈꯥ ꯇꯥꯕꯁꯨ ꯑꯗꯨꯝ ꯄꯥꯃꯤꯟꯅꯈꯤꯁꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏ ꯇꯥꯔꯒꯗꯤ ꯍꯥꯏꯠ ꯃꯥꯟꯅꯕ ꯍꯦꯔꯣꯏꯟꯒ ꯄꯥꯕꯁꯦ ꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯍꯥꯏꯠ ꯃꯥꯟꯅꯗꯕ ꯍꯦꯔꯣꯏꯟ ꯄꯥꯈꯤꯕꯗꯅꯦ ꯗꯥ ꯖꯦꯛꯁꯟꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯃꯌꯥꯝꯗꯤ ꯑꯩꯈꯣꯏ ꯎꯈ꯭ꯔꯦꯕꯀꯣ ꯍꯥꯏꯠ ꯃꯥꯟꯅꯗꯕꯁꯦ ꯀꯅꯥ ꯀꯅꯥꯅꯤ ꯍꯥꯏꯅ ꯈꯟꯈꯤꯒꯦ ꯍꯥꯏꯗꯤ ꯅꯝꯃꯛꯄ ꯀꯥꯟꯗ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯀꯅꯥ ꯁꯤꯗꯤ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯕꯗꯨꯅꯤ ꯑꯗꯣ ꯍꯥꯏꯠ ꯃꯥꯟꯅꯗꯕ ꯍꯥꯏꯔꯨꯔꯗꯤ ꯅꯦꯝꯃꯦꯅ ꯑꯃꯨꯛ ꯁꯥꯎꯔꯅꯤ ꯑꯗꯨ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯀꯅꯥꯝꯇ ꯁꯥꯎꯔꯣꯏꯅꯗꯤ ꯈꯜꯂꯦ ꯑꯗꯣ ꯅꯦꯝꯕꯒꯤꯁꯨ ꯀꯥꯟꯅꯕꯗꯤ ꯑꯗꯨꯝ ꯂꯩꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯁꯨ ꯑꯗꯨꯝ ꯅꯦꯝꯃꯤꯅꯦ ꯈꯨꯃꯨꯛ ꯑꯋꯥꯡꯕ ꯇꯣꯡꯉꯛꯄꯒꯤ ꯑꯗꯨꯝ ꯋꯥꯡ ꯃꯥꯟꯅꯈꯤꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯣ ꯂꯥꯁ ꯑꯣꯏꯅ ꯈꯖꯤꯛ ꯈꯖꯤꯛꯁꯦ ꯉꯁꯤ ꯔꯤꯂꯤꯁ ꯇꯧꯗꯣꯏꯅꯤꯗꯅ ꯚꯤꯌꯔꯁꯤꯡꯗ ꯁꯟꯇꯣꯁ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯁꯤꯡꯖꯃꯩ 360 ꯂꯥꯏꯚ ꯊꯥꯔꯤꯀꯣ ꯀꯦꯃꯦꯔꯥ ꯁꯣꯝꯗ ꯂꯩꯔꯦ ꯃꯌꯥꯝꯗ ꯄ꯭ꯔꯣꯃꯣ ꯑꯣꯏꯅ ꯑꯝꯇꯪ ꯋꯥꯍꯩ ꯃꯆꯥ ꯑꯝꯇꯪ ꯊꯝꯕꯤꯔꯝꯃꯣ ꯋꯥꯍꯩ ꯃꯆꯥꯁꯦ ꯀꯩꯝ ꯅꯠꯇꯦ ꯑꯩ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯊꯝꯖꯈꯤꯕꯗꯣ IDB-ꯁꯤꯡꯗꯒꯤ IDB-ꯁꯤꯡ ꯃꯔꯛꯇꯒꯤ ꯊꯣꯛꯂꯛꯑꯒ ꯄ꯭ꯔꯗꯛꯁꯟ ꯑꯃꯈꯛ ꯂꯤꯡꯈꯠꯂꯛꯏꯅꯦ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯟꯁꯦ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦ ꯍꯥꯏꯗꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯑꯐꯕ ꯄ꯭ꯔꯗꯛꯁꯟ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯄꯗ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯆꯪꯉꯤ ꯑꯗꯨꯒ ꯑꯅꯧꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯨ ꯌꯥꯝ ꯍꯟ ꯇꯧꯏꯀꯣ ꯑꯗꯣ ꯑꯅꯧꯕ ꯑꯥꯔꯇꯤꯁꯁꯤꯡ ꯑꯐꯕꯔꯣꯝꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯆꯥꯎꯈꯠꯂꯛꯄꯗꯁꯨ ꯄ꯭ꯔꯗꯛꯁꯟ ꯑꯃ ꯆꯥꯎꯈꯠꯂꯛꯄꯗ ꯑꯅꯧꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯀꯗꯣꯏꯅꯤ ꯄ꯭ꯔꯗꯛꯁꯟ ꯌꯥꯝꯃꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯅꯧꯕ ꯑꯥꯔꯇꯤꯁꯁꯤꯡꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯒ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯈꯖꯤꯛ ꯈꯖꯤꯛꯀꯤꯁꯦ ꯑꯗꯨꯝ ꯑꯅꯝꯕꯅ ꯍꯥꯏꯗꯤ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯦꯁꯟ ꯑꯣꯏꯕ ꯑꯅꯝꯕꯅ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯀꯧꯊꯣꯔꯛꯂꯤꯕꯁꯤꯡꯁꯤꯗ ꯌꯥꯎꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯂꯦꯡꯊꯣꯛꯄꯤꯔꯛꯄꯤꯌꯨꯀꯣ ꯉꯁꯤꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯊꯦꯡꯛꯁꯇꯒꯤ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯁ꯭ꯄꯦꯁꯤꯌꯦꯜ ꯊꯦꯡꯛꯁꯇ ꯑꯃꯅꯤ ꯀꯧꯈꯠꯂꯒ ꯍꯥꯏꯗꯤ ꯐꯣꯔꯃꯦꯂꯤꯇꯤ ꯑꯣꯏꯅ ꯇꯧꯗ꯭ꯔꯣꯅꯤꯀꯣ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯩ ꯃꯑꯣꯡꯗ ꯑꯣꯏꯅ ꯇꯧꯔꯁꯦꯕ ꯀꯥꯁ ꯈꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏꯀꯣ ꯉꯁꯤꯗꯤ ꯂꯣꯏ ꯁꯥꯟꯅꯗꯣꯏꯅꯦ ꯀꯃꯥꯏꯅ ꯑꯋꯥ ꯑꯅꯥꯗꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯑꯃ ꯑꯗꯒꯤ ꯏꯁꯩ ꯑꯃ ꯎꯔꯤꯁꯦ ꯁꯤꯁꯇꯔ ꯑꯇꯤꯂꯥꯒ ꯗꯥ ꯖꯦꯛꯁꯟꯒ ꯈꯛꯇꯅꯦꯕ ꯎꯗꯣꯏꯁꯦ ꯈꯣꯟꯖꯦꯜ ꯍꯥꯏꯔꯒ ꯆꯦ ꯄꯨꯁꯄꯔꯥꯅꯤ ꯗꯥ ꯑꯃꯔꯖꯤꯠ ꯈꯛꯇꯪꯅꯦꯕ ꯇꯥꯗꯣꯏꯁꯦ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯄꯨꯈꯠꯂꯛꯈꯤꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀ꯭ꯔꯤꯌꯨꯁꯤꯡꯁꯦ ꯁꯤꯁꯦ ꯃꯌꯥꯝꯅ ꯈꯪꯕꯤꯗꯕ ꯑꯣꯏꯅ ꯇꯧꯋꯦꯕꯀꯣ ꯈꯪꯗꯕ ꯍꯥꯏꯕꯗꯤ ꯊꯣꯛꯇꯕꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯗꯨꯅ ꯃꯣꯏꯗꯒꯤꯁꯨ ꯏꯟꯇꯔꯦꯛꯁꯟ ꯃꯆꯥ ꯑꯃꯃꯝꯇꯪ ꯂꯧꯕ ꯌꯥꯏꯀꯣ ꯉꯁꯤꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯊꯦꯡꯛꯁꯇ ꯌꯥꯎꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯂꯦꯡꯊꯣꯛꯄꯤꯔꯛꯁꯤꯀꯣ ꯍꯥꯏꯗꯤ ꯁꯛꯁꯦ ꯑꯩꯅ ꯈꯪꯖꯗꯕꯒꯤꯀꯣ
ꯊꯣꯏꯊꯣꯏꯕ ꯅꯣꯡꯊꯣꯡꯕꯝ ꯌꯥꯎꯕꯤꯕ ꯇꯥꯔꯒꯗꯤ ꯂꯦꯡꯊꯣꯛꯄꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯣꯀꯦ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯅ ꯇꯥꯛꯆꯔꯤ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯑꯅꯝꯕꯅ ꯂꯥꯛꯇꯕꯒꯤ ꯑꯩꯉꯣꯟꯗ ꯉꯥꯎꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯗꯥ ꯑꯃꯔꯖꯤꯠꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯛꯑꯒꯦ ꯃꯥ ꯍꯧꯖꯤꯛ ꯄꯥꯈꯪꯅꯦꯕꯀꯣ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯂꯥꯏꯚ ꯌꯦꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯈꯤꯅꯤ ꯀꯃꯦꯟ ꯇꯧꯔꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯡꯖꯃꯩ 360ꯗ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯒꯦ ꯏꯁꯩꯁꯨ ꯁꯛꯍꯟꯗꯣꯏꯅꯦ ꯉꯁꯤꯗꯤ ꯒꯤꯇꯔ ꯑꯣꯏꯒꯦꯔꯥ ꯀꯦꯔꯥꯎꯀꯦ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯇꯧꯔꯗꯕꯅꯦ ꯗꯥ ꯑꯃꯔꯖꯤꯠ ꯍꯥꯏꯐꯦꯠꯇꯪ ꯊꯣꯛꯄꯤꯔꯛꯎꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯑꯝꯇꯪ ꯄꯥꯏꯕꯤꯌꯨꯅꯦ ꯗꯥ ꯑꯃꯔꯖꯤꯠ ꯑꯍꯥꯟꯕꯗ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯃꯌꯥꯝꯗ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯑꯍꯥꯟꯕꯅꯦ ꯏꯁꯩ ꯁꯛꯄꯗꯤ ꯌꯥꯝ ꯁꯛꯑꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯔꯤꯂꯤꯖꯤꯡ ꯐꯪꯁꯟꯗ ꯍꯥꯏꯗꯤ ꯃꯌꯥꯝ ꯏꯟꯇꯔꯦꯛ ꯇꯧꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯈꯛ ꯃꯁꯤꯒꯤ ꯗꯀꯥꯒꯤ ꯇꯤꯝꯗꯒꯤ ꯁꯤꯟꯕꯤꯔꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯗꯨꯝ ꯇꯤꯟꯕꯤꯔꯤꯕ ꯑꯃꯗꯤ ꯂꯥꯛꯄꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯏꯕꯦꯟ ꯌꯥꯎꯕꯤꯔꯤ ꯉꯁꯤꯒꯤ ꯐꯦꯃꯤꯂꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯉꯁꯤꯒꯤ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦꯒꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯤꯡ ꯑꯍꯥꯟꯕꯃꯛꯇꯗ ꯀꯥꯏꯈꯨꯝꯅ ꯕꯣꯠꯆꯔꯤ ꯍꯧꯔꯁꯦ ꯋꯥꯔꯤ ꯍꯧꯔꯁꯦꯕꯀꯣ ꯗꯥ ꯑꯃꯔꯖꯤꯠ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯕꯤꯗ꯭ꯔꯤꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯅꯨꯄꯤ ꯃꯃꯥꯡꯗ ꯈꯤꯇꯪ ꯆꯈꯠꯄꯤꯁꯦ ꯍꯥꯏꯗꯤ ꯁꯛꯇꯣ ꯑꯝꯇ ꯎꯠꯁꯦꯕꯀꯣ ꯃꯤ ꯈꯪꯗꯕ ꯃꯌꯥꯝ ꯌꯥꯎꯔꯝꯈꯤꯅꯦꯕ ꯈꯣꯟꯖꯦꯜ ꯈꯛꯇꯪ ꯇꯥꯔꯒ ꯏꯁꯩ ꯈꯔ ꯁꯛꯈꯤꯒꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯈꯔ ꯇꯧꯈꯤꯒꯦꯅ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯅꯦ ꯑꯩꯅ ꯐꯪꯗꯕꯩꯔꯣ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕꯩꯔꯣ ꯐꯪꯗꯕꯩ ꯅꯠꯇꯦ ꯌꯥꯝ ꯂꯩ ꯐꯪꯗꯕꯩ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯅꯨꯄꯤꯅꯒ ꯍꯥꯏꯔꯛꯄ ꯌꯥꯎꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯗꯥ ꯑꯃꯔꯖꯤꯠ ꯑꯣꯏꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯁꯟꯕ꯭ꯔꯣ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯒꯤ ꯋꯥꯔꯤꯁꯤꯃꯗꯤ ꯀꯩꯁꯨ ꯍꯥꯏꯅꯗꯦꯗ ꯅꯨꯄꯤꯅ ꯀꯃꯥꯏꯅ ꯑꯩꯈꯣই ꯌꯥꯝ ꯐꯖꯕꯁꯨ ꯅꯠꯇꯦ ꯏꯁꯩ ꯁꯛꯆꯕꯩ ꯋꯥ ꯈꯛꯇꯅꯦ ꯑꯗꯨꯅ ꯅꯨꯄꯤꯁꯤꯗꯤ ꯄꯥꯝꯖꯕ ꯑꯣꯏꯅ ꯄ꯭ꯔꯄꯣꯁ ꯇꯧꯒꯗꯕꯅꯦꯅ ꯈꯜꯂꯦ ꯅꯨꯄꯥꯒꯤ ꯁꯥꯏꯗꯇꯒꯤꯀꯣ ꯑꯣ ꯑꯩ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯁꯦ ꯌꯥꯎꯒꯕ ꯈꯣꯟꯖꯦꯜꯗ ꯑꯗꯨꯝ ꯑꯩ ꯏꯁꯩꯗ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯑꯩꯒꯤ ꯏꯁꯩ ꯑꯩꯒꯤ ꯐꯦꯟꯁꯤꯡ ꯂꯩ ꯑꯗꯨꯅ ꯁꯨꯝ ꯐꯖꯕ ꯅꯨꯡꯁꯤꯕꯗꯨꯗꯤ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯚꯦꯂꯨ ꯂꯩꯅ ꯑꯣꯏꯅ ꯑꯗꯣꯝꯗ ꯑꯣꯏꯅ ꯈꯟꯖꯩ ꯑꯩꯒꯤ ꯐꯦꯟꯅꯦꯅ ꯈꯜꯂꯒ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯗꯤ ꯌꯥꯎꯈ꯭ꯔꯕ ꯁꯝꯇꯥꯏꯝ ꯑꯗꯨꯝ ꯌꯥꯎꯕꯖꯥꯠꯅꯤ ꯀꯌꯥꯃꯨꯛꯀꯗꯤ ꯌꯥꯎꯔꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯈꯤꯇꯪ ꯊꯥꯡꯖꯟ ꯃꯁꯤꯡ ꯊꯤꯔꯣ ꯍꯥꯏꯔꯣ ꯊꯤꯔꯛꯑꯣ ꯀꯌꯥꯃꯨꯛ ꯌꯥꯝꯒꯦꯗꯣ ꯑꯝꯇꯪ ꯃꯌꯥꯝꯗ ꯑꯝꯇꯪ ꯈꯪꯍꯟꯁꯦ ꯑꯩꯒꯤ ꯆꯠꯂꯤ ꯃꯥꯏ ꯄꯥꯎꯈꯨꯝꯁꯦ ꯖꯥꯠ ꯖꯥꯠꯅꯦ ꯍꯪꯗꯣꯏꯁꯦ ꯑꯩꯅ ꯑꯗꯨꯅ ꯁꯤꯗꯤꯅꯦ ꯏꯕꯥꯅꯤ ꯁꯦꯝꯍꯧꯗ꯭ꯔꯗꯤꯅꯦ ꯑꯗꯨꯝ ꯁꯣꯏꯈꯤꯕꯁꯨ ꯌꯥꯎꯔꯛꯀꯗ꯭ꯔꯥꯅ ꯑꯩꯁꯦꯀꯣ ꯁꯣꯏꯔꯣꯏ ꯀꯩꯝꯇ ꯀꯩꯝ ꯂꯩꯇꯦ ꯅꯨꯡꯁꯤꯔꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯌꯥꯕꯤꯔꯛꯇꯕꯁꯨ ꯌꯥꯎꯋꯦ ꯑꯩꯈꯣꯏꯅꯁꯨ ꯌꯥꯗꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯃꯌꯥꯝ ꯀꯣ ꯃꯥꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦ ꯂꯥꯏꯐꯇ ꯍꯣꯏ ꯑꯗꯣ ꯅꯨꯄꯤꯗ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯒꯨꯟꯁꯦ ꯗꯥ ꯑꯃꯔꯖꯤꯠꯀꯤ ꯑꯣꯏꯅ ꯀꯔꯝꯕ ꯃꯒꯨꯟ ꯄꯥꯝꯃꯦꯗꯣ ꯑꯝꯇꯪ ꯈꯪꯃꯤꯟꯅꯁꯦ ꯍꯣꯏ ꯗꯥ ꯑꯃꯔꯖꯤꯠꯅ ꯂꯧꯒꯗꯧꯔꯤꯕ ꯅꯨꯄꯤꯁꯤꯗ ꯆꯦꯜꯍꯟꯅꯤꯡꯕ ꯃꯒꯨꯟ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯤꯗ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯒꯨꯟꯁꯦ ꯌꯥꯝ ꯂꯨꯔꯤ ꯇꯧꯔꯤꯁꯦ ꯅꯨꯄꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯄꯥꯝꯖꯕꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯁꯨ ꯑꯥꯔꯇꯤꯁꯅꯤ ꯑꯗꯨꯝ ꯄꯨꯟꯁꯤ ꯁꯥꯡꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯦꯅ ꯑꯗꯨꯝ ꯈꯟꯖꯔꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯒꯤ ꯏꯁꯩ ꯁꯛꯄꯤꯔꯝꯃꯕ ꯑꯥꯔꯇꯤꯁꯁꯤꯡ ꯁꯦꯅꯤꯌꯔꯁꯤꯡ ꯃꯣꯏꯅ ꯅꯨꯄꯤ ꯊꯤꯔꯁꯨ ꯐꯦꯃꯤꯂꯤ ꯑꯃ ꯄꯥꯜꯂꯁꯨ ꯌꯥꯝ ꯁꯥꯡꯅ ꯏꯁꯩ ꯁꯛꯄ ꯉꯝꯕꯁꯦ ꯁꯤꯁꯦ ꯃꯥꯒꯤ ꯋꯥꯏꯐꯇꯨꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯔꯒ ꯅꯨꯄꯤ ꯑꯣꯏꯔꯣ ꯅꯨꯄꯥ ꯑꯣꯏꯔꯣ ꯑꯥꯔꯇꯤꯁꯁꯤꯗꯤꯀꯣ ꯑꯗꯨꯝ ꯌꯨꯝ ꯄꯥꯜꯂꯒ ꯐꯤꯂꯝ ꯇꯣꯛꯈ꯭ꯔꯦ ꯏꯁꯩ ꯁꯛꯄ ꯇꯣꯛꯈ꯭ꯔꯦ ꯀ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤ ꯇ꯭ꯔꯦꯟꯁꯦ ꯌꯥꯝ ꯆꯠꯅꯩ ꯑꯗꯣ ꯁꯤ ꯀꯩꯒꯤꯅꯣꯁꯦ ꯈꯜꯂꯨꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯁꯛ ꯐꯖꯕꯗꯣ ꯃꯒꯨꯟ ꯄꯩꯁा ꯄꯥꯏꯕ ꯊꯕꯛ ꯇꯧꯕꯗꯨ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯑꯩꯈꯣꯏꯒꯤꯗꯤꯀꯣ ꯌꯥꯝ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯕ ꯈꯪꯕꯤꯕ ꯑꯋꯥ ꯑꯅꯥ ꯍꯥꯏꯗꯤ ꯄꯤꯛꯈ꯭ꯔꯕ ꯃꯥꯔꯀꯦꯠꯁꯤꯗ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯕꯅꯤꯅ ꯍꯌꯦꯡ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯆꯠꯃꯤꯟꯅꯕ ꯉꯝꯒꯗꯕ ꯅꯨꯄꯤꯒꯤ ꯃꯒꯨꯟꯗꯣ ꯑꯗꯨ ꯑꯣꯏꯅ ꯆꯦꯜꯍꯟꯅꯤꯡꯉꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯆꯦꯜꯍꯟꯅꯤꯡꯉꯦ ꯑꯗꯣ ꯗꯥ ꯑꯃꯔꯖꯤꯠꯁꯦ ꯍꯧꯖꯤꯛ ꯒꯔꯜꯐ꯭ꯔꯦꯟꯁꯦ ꯂꯩꯔꯕꯣ ꯂꯩꯇ꯭ꯔꯤꯕꯣ ꯑꯗꯨ ꯄꯥꯔꯁꯣꯅꯦꯜꯅꯦ ꯍꯥꯏꯖꯔꯣꯏꯒꯦ ꯑꯩ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯉꯁꯥꯏ ꯗꯥ ꯖꯦꯛꯁꯟꯗꯁꯨ ꯍꯪꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯩꯁꯦ ꯇꯞꯅ ꯅꯤꯡꯁꯤꯡꯉꯦ ꯃꯃꯥꯡꯒꯤ ꯏꯟꯇꯔꯚꯤꯌꯨ ꯑꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯣ ꯇꯤꯚꯤꯅ ꯂꯧꯕ ꯏꯟꯇꯔꯚꯤꯌꯨ ꯑꯝꯗ ꯑꯗꯨ ꯀꯣꯏꯁꯟꯗꯣ ꯍꯪꯉꯛꯀꯗꯧ ꯍꯥꯏꯌꯦꯕꯀꯣ ꯀꯩꯒꯤꯅꯣꯕ ꯅꯨꯄꯤꯗꯤ ꯑꯩ ꯁꯤꯡꯒꯜꯅꯤ ꯁꯤꯡꯒꯜ ꯅꯠꯇꯦ ꯀꯥꯏ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯦꯕ ꯅꯨꯄꯤꯁꯦ ꯑꯅꯝꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯅꯨꯄꯥꯁꯤꯡꯁꯤꯅ ꯍꯥꯏꯗꯣꯛꯇ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣꯕ ꯅꯨꯄꯤ ꯑꯍꯦꯟꯕ ꯑꯐꯕ ꯑꯃꯨꯛ ꯊꯤꯔꯤꯔꯕ
ꯑꯗꯨ ꯑꯣꯏꯅ ꯑꯗꯨꯝ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝꯁꯤꯅꯁꯨ ꯑꯗꯣ ꯈꯜꯍꯜꯂꯁꯦ ꯍꯥꯏꯔꯣ ꯑꯗꯨꯝ ꯍꯥꯏꯗꯣꯛꯈ꯭ꯔꯁꯦ ꯍꯥꯏꯔꯣ ꯁꯤ ꯀꯣꯟꯅ ꯏꯕꯥꯅꯤꯒꯤ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯃꯨꯛ ꯏꯕꯥꯅꯤ ꯐꯖꯅ ꯍꯥꯏꯅꯔꯁꯦ ꯁꯤ ꯍꯥꯏꯅꯔꯁꯦꯕ ꯑꯣ ꯍꯣꯏ ꯑꯗꯨꯗꯤ ꯀꯣꯏꯁꯟꯁꯦ ꯑꯗꯨꯅ ꯈꯤꯇꯪ ꯄꯔꯁꯣꯅꯦꯜ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯗꯥ ꯑꯃꯔꯖꯤꯠ ꯏꯁꯩ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯗꯥ ꯑꯃꯔꯖꯤꯠꯀꯤ ꯏꯁꯩ ꯃꯌꯥꯝ ꯑꯃ ꯇꯥꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯒꯤ ꯏꯁꯩꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯁꯦꯕꯀꯣ ꯈꯖꯤꯛ ꯈꯖꯤꯛꯁꯦ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯕꯤꯔꯛꯑꯣ ꯑꯃꯨꯛ ꯍꯧꯖꯤꯛ ꯔꯤꯂꯤꯁ ꯇꯧꯗ꯭ꯔꯤꯀꯩ ꯏꯁꯩꯁꯦ ꯑꯩꯒꯤ ꯏꯅꯥꯎ ꯉꯁꯤꯒꯤ ꯀꯝꯄꯣꯖꯔ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯇꯔ ꯑꯕꯣ ꯌꯥꯝ ꯏꯁꯩꯁꯦ ꯃꯍꯥꯛꯅ ꯁꯛꯑ ꯂꯩꯔꯝꯕꯅꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯏꯁꯩꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯩꯌꯦꯅ ꯑꯩꯅ ꯆꯣꯏꯁ ꯇꯧꯖꯔꯒ ꯑꯣꯏꯅ ꯑꯩꯅ ꯈꯟꯖꯈꯤꯕ ꯏꯁꯩꯅꯤ ꯏꯁꯩ ꯈꯔ ꯏꯅꯥꯎꯁꯤꯅ ꯇꯥꯍꯜꯂꯛꯄꯗꯒꯤꯀꯣ ꯑꯗ ꯔꯦꯀꯣꯔꯠ ꯁꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯁꯨ ꯏꯁꯩ ꯃꯌꯦꯛꯀꯤ ꯀꯩꯒꯤ ꯍꯥꯏꯗꯤ ꯏꯁꯩꯁꯦ ꯔꯤꯂꯤꯁ ꯇꯧꯗ꯭ꯔꯤꯕꯅꯤꯅꯀꯣ ꯑꯗꯣ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯃꯌꯦꯛꯀꯤ ꯀꯩꯒꯤ ꯁꯨꯔꯒꯤ ꯈꯤꯇꯪ ꯆꯃꯝꯅꯕ ꯍꯧꯖꯤꯛ ꯂꯩꯔꯤ ꯑꯗꯨꯁꯨ ꯃꯇꯦꯡꯗꯤ ꯁꯛꯀꯦ ꯑꯩ ꯑꯗꯨ ꯍꯥꯏꯔꯛꯀꯅꯤ ꯈꯟ ꯉꯁꯥꯏ ꯐꯣꯟ ꯑꯃꯨꯛ ꯊꯥꯡꯒꯠꯂ ꯇꯥꯏꯅ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯀꯦꯅꯀꯣ ꯑꯟꯇꯔꯥꯒꯤ ꯁꯨꯝ ꯑꯩꯅ ꯅꯨꯡꯁꯤꯕꯀꯣ ꯑꯦꯔꯤꯌꯥ ꯈꯔ ꯁꯨꯔ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯁꯛꯂꯛꯀꯦ ꯅꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯍꯥꯏꯔꯒꯦ ꯈꯟꯅ ꯉꯝꯗꯤ ꯉꯝꯗ ꯂꯦꯞꯂꯒ ꯂꯩꯍꯧꯏ ꯅꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯍꯥꯏꯔꯒꯦ ꯈꯟꯅ ꯉꯝꯗꯤ ꯉꯝꯗ ꯂꯦꯞꯂꯒ ꯂꯩꯍꯧꯏ ꯇꯥꯏꯕꯪ ꯃꯪꯂꯥꯟ ꯆꯞ ꯃꯥꯟꯅꯔꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯅꯪꯕꯨ ꯄꯥꯝꯖꯕꯅ ꯁꯨꯃꯥꯏꯅ ꯁꯛꯑꯦ ꯑꯗꯨꯝ ꯔꯤꯂꯤꯁ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝꯗ ꯁꯣꯏꯗꯅ ꯁ꯭ꯇꯦꯖꯇ ꯑꯃꯨꯛ ꯄꯔꯐꯣꯔꯝ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯏꯁꯩꯁꯦ ꯁꯣꯏꯗꯅꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯁꯛꯆꯔꯛꯄ ꯏꯁꯩ ꯃꯔꯛꯇꯒꯤ ꯍꯥꯏꯇꯥꯔꯦ ꯏꯁꯩꯁꯤꯃꯁꯨ ꯑꯩꯅ ꯌꯥꯝ ꯊꯥꯖꯕ ꯊꯝꯃꯤ ꯑꯩꯒꯤ ꯃꯔꯨꯞ ꯄꯨꯁꯄꯔꯥꯅꯤ ꯂꯥꯛꯇꯥꯗꯤ ꯉꯥꯛꯇꯪ ꯑꯣꯏꯔꯥꯏꯃꯤꯟꯅꯔꯒ ꯏꯁꯩ ꯗꯨꯋꯦꯠ ꯁꯛꯄ ꯌꯥꯕꯅꯤ ꯃꯍꯥꯛꯁꯨ ꯃꯄꯥꯟꯗ ꯆꯠꯊꯣꯛꯈꯤꯕ ꯇꯥꯏꯃꯤꯡ ꯑꯣꯏꯔꯦ ꯑꯗꯨꯅ ꯏꯁꯩꯁꯦ ꯑꯅꯤ ꯄꯨꯟꯅ ꯁꯛꯃꯤꯟꯅꯕꯅꯤꯅ 이번에기 컴비네이션도 못한기 퍼폼도 있나 스테이지도 있나 매amda 소이는 다 할라 ngaiminaba tabane ado Dhaka studio gi oinane Damarjit kai hainingi makoi gi hoji hotnari bai changse kai hainingi makoi gi effort sida Dhaka studio se aigi di family ne sengna haragati ai moina isai sakpiu antraga Amarjit to adu na kai nelakpa adi ai tongana thambide Dhaka studio na yam nungsibira e moi gi haurakpagi journey dagi hauraga haitare studio sima khoi semgatring ai matam dagi haitare marup sing la ai nakta nongma ai ga faminai ana isai se project se yam yam ba mathang to bagi plan se Dhaka gi studio gi wari pumna mag loina mak su libira me ngonda ado aina nuksida badi natte Dhaka studio se ado kitang aina su isai singi matang ditang singtok sage ngasidi khoi Dhaka studio gi moregi ai chinau team da isai se recording se final vocal se oheuda ba hai tare ai gi oina ai gi ado iske samakhak sam bane roughly ado aina shooting je kitang wat khidara moi se kitang taptha gidra khallaga aina Dhaka studio da amka sona thagat chage thaba ma to matam da moi da process se ko yam fast oi khoi album number or film number or khoi na gi sai ga loisala pi gi sahi ama le thado pira pagumba ani le thado pira pagumba adamaina oi ga drama tam kitang lojagi ge naina ai su isagi hojik isai season matam oi baga dege ai su studio ma tawraga mayam gi shooting gi kai gi nangna badum compose tau jabanina aina isagi thabak ta di laitho emi gi di nangna ba chat ba hai tare ado aina sigi thabak jai isagi oina khanja baina aina laitho ure sigi damak ta ne adana matang chana phone pai haude matang chana yam kobiraki sai vocal final ta na badu bo abona yam chenbi dana hai tare soi ba yade na khalaga mayam bagi mahakna sai se am phajana leveling to bire ai ngonda sai se final tar ka na thabira ka dai sai se dum hoida shooting lore hai ai kana kana kum duna je khang de go ado shooting lore kai no release to dore har kanda ai chala tilaga jackson ga an ko main tor kanda
ꯐꯔꯦ ꯑꯗꯨꯗꯤ ꯃꯇꯝꯗꯣ ꯂꯩꯇ꯭ꯔꯦ ꯗꯦꯠ 28ꯇ ꯔꯤꯂꯤꯁ ꯇꯧꯗꯣꯏꯅꯦ ꯍꯥꯏꯕꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤ ꯃꯃꯥꯡꯗ ꯄꯥꯎ ꯐꯥꯎꯅꯔꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯁꯤꯅ ꯑꯗꯨꯝ ꯐꯥꯏꯅꯦꯜ ꯇꯧꯔꯁꯤꯗꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦ ꯃꯊꯪꯗꯗꯤ ꯃꯇꯝ ꯆꯥꯅ ꯂꯥꯛꯆꯒꯦ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏꯄꯨꯅꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯅ ꯆꯠꯃꯤꯟꯅꯅꯕ ꯂꯝꯕꯤꯗꯨ ꯁꯦꯝꯃꯤꯟꯅꯁꯦ ꯍꯥꯏꯗꯅ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯗꯥ ꯃꯔꯖꯤꯠ ꯍꯨꯃꯥꯡꯁꯨ ꯀꯥꯡꯉꯦ ꯉꯥꯏꯍꯥꯛꯇꯪ ꯍꯨꯃꯥꯡꯗꯣ ꯍꯟꯖꯟꯕ ꯑꯣꯏꯅ ꯐꯝꯐꯝꯗ ꯉꯥꯏꯍꯥꯛꯇꯪ ꯂꯦꯡꯁꯤꯟꯕꯤꯔꯒ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯈꯤꯁꯤꯀꯣ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯉꯁꯤꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯣꯏꯕꯤꯔꯤꯕꯤ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯁꯛ ꯇꯥꯛꯆꯒꯦ ꯈꯖꯤꯛ ꯈꯖꯤꯛꯀꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯣꯏꯕꯤꯔꯤꯕꯤ ꯑꯖꯦ ꯑꯁꯦꯝ ꯈꯨꯕꯥꯛ ꯑꯍꯧꯕ ꯑꯝꯇꯪ ꯈꯨꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯑꯖꯦ ꯑꯁꯦꯝ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯗꯥ ꯖꯦꯛꯁꯟ ꯑꯃꯗꯤ ꯁꯤꯁꯇꯔ ꯑꯇꯤꯂꯥ ꯃꯁꯛ ꯊꯤꯒꯗꯣꯏꯅꯤꯀꯣ ꯐꯖꯅ ꯄꯨꯊꯣꯔꯛꯑꯣꯏ ꯑꯗꯨꯅ ꯉꯁꯤꯒꯤ ꯈꯨꯗꯣꯜ ꯑꯁꯤ ꯇꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯐꯝꯐꯝ ꯅꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯁꯥꯏꯈꯣꯝ ꯁꯟꯇꯣꯁꯅ ꯈꯨꯗꯣꯜ ꯑꯁꯤ ꯇꯝꯕꯤꯒꯅꯤ ꯑꯖꯦ ꯃꯣꯃꯦꯟꯇꯣꯗꯣ ꯊꯝꯕꯤꯔꯒ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃꯨꯛ ꯄꯥꯏ ꯇꯥꯏꯌꯦ ꯑꯃꯨꯛ ꯍꯜꯂꯣ ꯑꯖꯦ ꯑꯩꯅꯒ ꯑꯖꯦ ꯀꯥꯏꯅ ꯀꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯍꯦꯜꯂꯝꯗꯣꯏꯅꯤꯀꯣ ꯑꯁꯦꯡꯕꯩꯗꯤ ꯆꯍꯤ ꯑꯃꯇꯪ ꯍꯥꯏꯕꯤꯔꯛꯎꯅꯦ ꯆꯍꯤꯁꯦ 31 ꯁꯨꯔꯦ ꯑꯩꯉꯣꯟꯗ ꯍꯦꯜꯂꯦ ꯑꯩꯅꯒ ꯑꯖꯦ ꯀꯥꯏꯅ ꯀꯧꯔꯤꯁꯦ ꯁꯥꯎ ꯌꯥꯗꯦꯀꯣ ꯁꯥꯎꯗꯦ ꯑꯩꯗꯤ ꯃꯤꯁꯦ ꯑꯔꯤꯕꯤ ꯌꯥꯝ ꯃꯥꯟꯕꯅꯦꯕꯀꯣ ꯑꯩꯁꯦ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯂꯤꯈꯠꯄꯗ ꯀꯩꯝ ꯍꯥꯏꯗ꯭ꯔꯤꯁꯦ ꯎꯔꯦꯗꯅ ꯑꯗꯣ ꯉꯁꯤꯒꯤ ꯈꯖꯤꯛ ꯈꯖꯤꯛꯁꯦ ꯁꯤꯁꯤꯅ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯒꯤ ꯑꯣꯏꯅ ꯐꯤल्मꯒꯤ ꯂꯥꯏꯟꯗ ꯃꯦꯀꯞ ꯇꯧꯕꯁꯦ ꯀꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯁꯤꯅ ꯀꯌꯥ ꯁꯨꯕ ꯑꯣꯏꯅ ꯈꯪꯕ꯭ꯔꯥ ꯗꯀꯥ ꯄ꯭ꯔꯗꯛꯁꯟꯒꯤ ꯑꯣꯏꯅꯅꯦ ꯑꯍꯨꯝ ꯗꯀꯥ ꯄ꯭ꯔꯗꯛꯁꯟꯒꯤ ꯑꯣꯏꯅ ꯑꯣ ꯗꯀꯥꯒꯤꯁꯦ ꯑꯗꯨꯝ ꯆꯤꯆꯦ ꯀꯧꯔꯒꯦꯀꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯍꯟꯕꯅꯤꯅ ꯑꯗꯨꯝ ꯇꯧꯕꯤꯔꯦꯀꯣ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯗꯤ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯃꯤꯅꯦ ꯍꯥꯏꯔꯒꯦ ꯌꯥꯔꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯁꯦ ꯄꯨꯟꯕ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯄꯨꯟꯕ ꯂꯣꯏꯅꯕ ꯍꯥꯏꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯗꯧꯅ ꯑꯗꯨꯝ ꯄꯨꯜꯂꯕꯅꯤꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯄ꯭ꯂꯥꯟꯗꯤ ꯅꯠꯇꯦ ꯁꯤꯁꯦ ꯑꯩꯁꯦ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯍꯥꯏꯔꯒ ꯗꯥ ꯃꯅꯤꯁꯅꯥꯁꯤꯅ ꯀꯧꯔꯛꯑꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯊꯕꯛ ꯑꯃ ꯇꯧꯃꯤꯟꯅꯁꯤ ꯈꯣꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯑꯗꯨꯝ ꯇꯧꯊꯣꯛ ꯍꯥꯏꯗꯤ ꯌꯥꯕꯗꯣ ꯍꯣꯏ ꯄꯔꯃꯤꯁꯟꯃꯛ ꯄꯤꯕ ꯅꯠꯇ꯭ꯔꯒꯁꯨ ꯄꯨꯂꯞ ꯍꯧꯒꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯩꯉꯣꯟꯗ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯛꯄꯗꯨꯗ ꯑꯩꯅꯁꯨ ꯑꯗꯨꯝ ꯌꯥꯊꯣꯛꯈ꯭ꯔꯦ ꯑꯇꯣꯞꯄ ꯗꯀꯥꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄꯗꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯎꯈ꯭ꯔꯕ ꯃꯃꯥꯡꯗ ꯌꯥꯎꯈ꯭ꯔꯦ ꯀꯌꯥꯃꯨꯛꯀꯗꯤ ꯌꯥꯎꯈ꯭ꯔꯦ ꯅꯝꯕꯗꯤ ꯂꯣꯏꯔꯒ ꯁꯨꯄꯨ ꯄꯨꯊꯣꯛꯇꯕ ꯊꯥꯗꯣꯛꯇꯕ ꯄꯨꯊꯣꯛꯇꯕ ꯑꯗꯣ ꯃꯣꯔꯦꯗꯗꯤꯀꯣ ꯃꯣꯔꯦꯗꯒꯤ ꯑꯣꯏꯗꯣꯏꯔꯣ ꯃꯣꯔꯦꯗꯒꯤ ꯑꯣ ꯃꯣꯔꯦꯗꯗꯤ ꯃꯌꯥꯝ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯑꯩꯈꯣꯏꯒ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯖꯥꯇꯤꯒꯤꯀꯣ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯦꯕ ꯑꯣꯏꯕꯅꯤꯅ ꯍꯥꯏꯔꯔꯣꯏ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯈꯪꯖꯤꯟꯕꯤꯒꯗꯕ ꯑꯃ ꯍꯥꯏꯗꯤ ꯄꯨꯂꯞ ꯍꯧꯖꯤꯛ ꯆꯦꯆꯦꯅ ꯍꯥꯏꯈꯤꯕꯗꯨꯅꯦ ꯄꯨꯂꯞ ꯍꯧꯒꯠꯃꯤꯟꯅꯕ ꯍꯥꯏꯕꯅꯦꯕ ꯍꯥꯏꯗꯤ ꯂꯥꯟꯖꯦꯟꯅꯔꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯃ ꯁꯣꯊꯍꯧꯔꯒ ꯑꯃꯅ ꯏꯟꯈꯠꯈꯤꯕ ꯅꯠꯇꯕꯤꯗ ꯄꯨꯂꯞ ꯏꯟꯈꯠꯄꯒꯤ ꯃꯑꯣꯡꯗꯅꯤꯀꯣ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯅ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯆꯦꯆꯦ ꯀꯩꯅꯣꯝꯇꯪꯒ ꯍꯪꯖꯍꯧꯒꯦ ꯃꯦꯀꯞ ꯇꯧꯕꯁꯦ ꯍꯧꯖꯤꯛꯐꯥꯎ ꯃꯦꯀꯞ ꯃꯌꯥꯝꯗꯤ ꯇꯧꯔꯛꯑꯝꯒꯅꯤ ꯆꯦ ꯑꯇꯤꯂꯥꯒꯤꯁꯦ ꯀꯦꯕ ꯃꯇꯝꯗꯅꯦ ꯋꯥ ꯄꯦꯠꯄ꯭ꯔꯥ ꯄꯦꯠꯇꯦ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯐꯝ ꯂꯩ ꯀꯩꯝ ꯍꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕꯨꯗꯤ ꯍꯥꯏꯀꯣ ꯑꯗꯨ ꯍꯥꯏꯔꯒꯁꯨ ꯌꯥꯝꯅ ꯄꯦꯠꯄꯃꯛꯇꯤ ꯑꯣꯏꯗ꯭ರೆ ꯑꯇꯣꯞꯄ ꯀꯌꯥꯗꯤ ꯂꯥꯛꯈꯤꯗ꯭ꯔꯗꯤ ꯈꯪꯗꯦꯀꯣ ꯑꯗꯣ ꯑꯄꯦꯠꯄ ꯀꯌꯥ ꯂꯥꯛꯈꯤꯗ꯭ꯔꯗꯤ ꯈꯪꯗꯦꯕ ꯗꯥ ꯖꯦꯛꯁꯟꯗꯤ ꯗꯥ ꯖꯦꯛꯁꯟꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯈꯣꯠꯇꯕ ꯑꯗꯨꯝ ꯂꯣꯏ ꯇꯥꯛꯄꯤꯀꯣ ꯃꯣꯏ ꯁꯤꯅꯤꯌꯔ ꯑꯥꯔꯇꯤꯁ ꯂꯣꯏ ꯑꯣꯏꯕꯅꯤꯅ ꯑꯗꯩ ꯑꯩꯗꯤ ꯑꯃꯨꯛ ꯕꯤꯒꯤꯅꯤꯡ ꯑꯣꯏꯕꯅꯤꯅꯀꯣ ꯑꯃꯨꯛ ꯂꯣꯏ ꯇꯝꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯕꯅꯤꯅ ꯑꯗꯨꯝ ꯀꯩꯁꯨ ꯍꯥꯏꯅꯗ꯭ꯔꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯄꯨꯟꯕ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯄꯨꯟꯕ ꯐꯪꯕꯁꯦ ꯅꯨꯡꯉꯥꯏ
ꯑꯗꯣ ꯀꯩꯒꯨꯝꯕ ꯂꯥꯟꯁꯦ ꯇꯧꯔꯝꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯊꯦꯡꯅꯗꯕꯒꯤ ꯆꯥꯟꯁꯇꯤ ꯋꯥꯡꯉꯤꯀꯣ ꯋꯥꯡꯉꯤ ꯋꯥꯡꯉꯦ ꯑꯗꯣ ꯁꯨꯃꯥꯏꯅꯒ ꯑꯩꯅꯒ ꯀꯣꯏꯁꯟ ꯍꯪꯉꯛꯀꯅꯤ ꯀꯥꯏꯁꯦ ꯉꯁꯥꯏ ꯂꯥꯛꯄꯗ ꯈꯟꯕ꯭ꯔꯥ ꯈꯟꯗꯦ ꯁꯗꯟꯅꯦꯕꯀꯣ ꯃꯥꯅꯤ. ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯋꯥꯔꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯁꯥꯟꯅꯈꯤꯁꯦ ꯑꯩꯈꯣꯏꯁꯦ ꯗꯤꯅꯔ ꯄꯥꯔꯇꯤꯁꯨ ꯌꯥꯎꯔꯤꯗꯅ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯁꯥꯟꯅꯈꯤꯁꯦ ꯊꯥꯒꯠꯆꯔꯤ ꯑꯖꯦ ꯑꯁꯦꯝ ꯃꯌꯥꯝꯅ ꯈꯪꯖꯤꯟꯕꯤꯍꯧꯔꯣ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯖꯦ ꯑꯁꯦꯝ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯥꯟꯇꯤ ꯂꯝꯕꯤꯗ ꯂꯥꯛꯑꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯅꯦ ꯑꯗꯣ ꯌꯧꯁꯤꯟꯖꯔꯛꯑꯦ ꯑꯣꯖꯥ ꯁꯥꯟꯇꯤ ꯄꯥꯏꯟꯋꯨꯗꯀꯤ ꯑꯣꯖꯥ ꯐꯥꯎꯟꯗꯔ ꯃꯄꯨ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯃꯌꯥꯏ ꯇꯥꯡꯕꯜꯗ ꯂꯦꯡꯁꯤꯟꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯣꯖꯥꯗ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯏꯂꯤꯖꯥꯕꯦꯠ ꯅꯟꯗꯦꯁꯣꯔꯤ ꯑꯃꯗꯤ ꯂꯨꯖꯦꯟꯂꯨ ꯀꯧꯊꯣꯛꯆꯔꯤ ꯑꯣꯖꯥ ꯂꯣꯌꯥꯂꯦꯝꯕ ꯁꯥꯏꯈꯣꯝ ꯈꯨꯗꯣꯜ ꯑꯁꯤ ꯇꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯧꯊꯣꯛꯆꯔꯤ ꯑꯩꯈꯣꯏ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯃꯤꯁꯤꯡꯁꯦ ꯂꯣꯏ ꯉꯥꯎꯈꯠꯂꯛꯑꯦꯀꯣ ꯇꯞ ꯇꯞꯅ ꯁꯨꯝ ꯌꯦꯡꯉꯣꯕꯀꯣ ꯇꯞ ꯇꯞ ꯉꯥꯎꯈꯠꯂꯛꯑꯦ ꯂꯩ ꯑꯗꯣ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯝ ꯍꯥꯏꯖꯍꯧꯒꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤꯀꯣ ꯑꯗꯨꯝ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯌꯔꯁꯤꯡꯅꯁꯨ ꯑꯗꯨꯝ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤꯗꯤ ꯁꯦꯀꯦꯟ ꯄ꯭ꯔꯗꯛꯁꯟꯅꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯆꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯉꯁꯤꯒꯤ ꯄꯤꯛꯇꯛꯅ ꯁꯤꯟꯖꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯅ ꯁꯤꯟꯖꯕꯅꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ngasi khajik khajik hariba music video ase loina mapung fahalise loina crew members me ama yauri bane ngasi gi choreograph paibiriba ibung Danesh Bisnu ngasai yodi yorkramne lotlam gadra di khangde ibung Danesh Bisnu yobirak pataragadi oh sorry director ID adum choreograph oina leibatu da choreographer oibini ngapi gani ibung Danesh Bisnu lakpi betaragadi ngasai yodi yosalakramne habetang mangda lengthok pirakna baning singjari khudol tambina bagi damakta oza Santi Ozana Lengyan Amadi Bouquet Aduga Momento Kotsinabigani mayam ahuba khuba amatang nizari mi se akhoi studio de phami se mi kunthra muk khatang ne aduduna khubak je hau gu je viewers thing ne hen dana wa ka mayam thogat pa oina oza momento su dum khusin binarama loina chamme ngasi gi mi sing je ko ngasai de uwa batam de viewers sing ne su dum uram de ne da Danesh somda lengsen bi ba khoi gi asomda thajari ba set sida da Danesh from Drikanda momento ga bouquet ga da amtang thambiro ba ko tuga microphone jam tang pai busy ba microphone amtang pairaga amtang lekhat pirak si ba microphone sida leire ko sida leire okay da Danesh to pi de lok thok pa ya ga ai gi request da yade adum mayam na shudum khangam madam ni da Danesh Bisnu wari ko aina choreograph ke wakhal dum legi ba gi director ne ko gai choreographer ne na haijal lai de ne ba ko ado adum choreograph se dum da Danesh na torong na thajai chumbra sigi sai de choreography yam yaudi da yam yaudi samna romance na wari oina dum chat pani adan mai ai sanan direction to bane ado choreography ko de yaudre atuga ai sana yam romance ki ba yam chamba wari em da khoi ga bro Amarjit amadi se Pushparani wani na saga adi now Jackson adi Atila boina actor ga mana khoi gi tawne ajenga khangani ma'am okay
Danes wahang amtang hangjage Ambiyo. ꯑꯩꯈꯣꯏꯒꯤ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐ ꯅꯠꯇꯕꯤꯗ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅ ꯁꯤꯗ ꯄꯨꯔꯝꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯩ ꯃꯃꯥꯡꯗꯁꯨ ꯇꯧꯔꯦ ꯗꯤꯔꯦꯛꯁꯟ ꯀꯔꯝꯕ ꯏꯁꯩꯗ ꯇꯧꯈ꯭ꯔꯒꯦ? ꯆꯨꯝꯂꯤꯕ ꯋꯥꯈꯜꯁꯦ ꯑꯗꯨꯗꯒꯤ ꯀꯔꯤꯒꯤ ꯏꯟꯊꯣꯛꯄꯤꯔꯝꯂꯤ ꯑꯗꯨꯗꯒꯤ ꯅꯨꯡꯗꯒꯤ ꯅꯨꯡꯁꯤꯕꯤ ꯈꯔ ꯇꯧꯈ꯭ꯔꯦ ꯏꯁꯩ 4-5 ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯁꯤꯁꯤꯒ ꯑꯣꯏꯗꯕ ꯂꯥꯁ ꯁꯤꯖꯤꯅ ꯑꯣꯏꯗꯕ ꯑꯗꯨꯏ ꯃꯈꯥ ꯇꯧꯗ꯭ꯔꯤ ꯔꯤꯁꯦꯟꯠꯂꯤ ꯁꯤ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯗꯤ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯔ ꯑꯣꯏꯅ ꯑꯗꯨꯝ ꯎꯈ꯭ꯔꯦꯕꯀꯣ ꯃꯤꯠꯇ ꯑꯗꯣ ꯉꯁꯥꯏꯉꯩꯗ ꯗꯅꯦꯁ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯋꯥꯍꯪꯁꯦ ꯖꯥꯠ ꯃꯌꯥꯝ ꯍꯪꯅꯈ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤ ꯂꯣꯏ ꯁꯥꯟꯅꯈ꯭ꯔꯦꯕꯀꯣ ꯗ ꯖꯦꯛꯁꯟꯗꯒꯤ ꯑꯗꯒꯤ ꯗ ꯑꯃꯔꯖꯤ ꯂꯣꯏ ꯁꯥꯟꯅꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯗ ꯗꯅꯦꯁꯇ ꯇꯥꯗꯣꯔꯦ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯁꯦ ꯄꯨꯟꯕ ꯑꯍꯥꯟꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯁꯤꯅ ꯃꯥꯅꯦ ꯀꯃꯥꯏꯅ ꯇꯧꯒꯦ? ꯌꯥꯝ ꯐꯩꯌꯦ ꯃꯣꯏ ꯑꯍꯥꯟꯕꯗ ꯑꯩꯒ ꯃꯣꯏꯒ ꯊꯦꯡꯅꯈꯤꯕꯁꯦ ꯈꯔ ꯑꯩꯈꯣꯏꯒꯤ ꯍꯧꯔꯥꯖꯀꯤ ꯏꯁꯩ ꯃꯄꯨꯅ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯏꯁꯩꯁꯦ ꯅꯝꯕ ꯃꯇꯝ ꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯩꯒꯤ ꯑꯕꯣꯅ ꯄ꯭ꯔꯄꯣꯖꯜ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯗꯅꯦꯁ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯈꯣꯠꯁꯦꯅ ꯑꯇꯣꯞꯄ ꯍꯥꯏꯔꯨꯅꯨ ꯈꯣꯠꯂꯨ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯒ ꯇꯧꯕꯅꯤ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯤꯁꯨ ꯃꯥꯅ ꯑꯗꯨꯝ ꯇꯧꯕꯅꯤꯅ ꯑꯗꯨꯝ ꯃꯥꯅ ꯑꯗꯨꯝ ꯇꯧꯖꯔꯁꯅꯨꯅ ꯑꯗꯣ ꯑꯩꯒꯤ ꯃꯤꯡ ꯇꯥꯏꯇꯜꯗꯗꯤ ꯑꯩ ꯗꯅꯦꯁꯅ ꯊꯣꯟꯗꯦ ꯗꯤꯔꯦꯛꯇꯔꯒꯤꯗꯤ ꯑꯩ ꯙꯅꯆꯟꯗ꯭ꯔ ꯁꯔꯃꯅ ꯑꯗꯨꯃꯥꯏꯅ ꯊꯣꯜꯂꯦ ꯁꯤꯗ ꯗꯅꯦꯁ ꯕꯤꯁꯅꯨꯅ ꯂꯩꯔꯝꯃꯦ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯤꯒꯤ ꯃꯤꯡꯅ ꯇꯣꯡꯉꯥꯜꯂꯦ ꯑꯗꯨꯒ ꯗꯤꯔꯦꯛꯇꯔꯒꯤ ꯃꯤꯡꯅ ꯑꯃꯨꯛ ꯇꯣꯡꯉꯥꯜꯂꯦ ꯃꯤꯡꯗ ꯑꯃꯨꯛꯇꯪꯒ ꯍꯥꯏꯕꯤꯔꯝꯃꯨꯕ ꯙꯅꯆꯟꯗ꯭ꯔ ꯁꯔꯃ ꯑꯩꯒ ꯃꯥꯟꯅꯒꯦ ꯇꯧꯋꯦ ꯙꯅꯆꯟꯗ꯭ꯔ ꯁꯔꯃ ꯑꯣ ꯃꯥꯏ ꯒꯣꯗ ꯗ ꯗꯅꯦꯁ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣই ꯁꯤꯒꯤ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯁꯦꯀꯦꯟ ꯄ꯭ꯔꯗꯛꯁꯟ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯄꯨꯅ ꯍꯨꯔꯥꯟꯕꯗꯁꯨ ꯗ ꯗꯅꯦꯁꯅ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐ ꯇꯧꯕꯤꯀꯣ ꯑꯗꯨꯗꯁꯨ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯄ꯭ꯔꯦꯖꯦꯟꯁꯅꯦ ꯑꯗꯨꯁꯨꯀꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯏ ꯁꯤ ꯑꯅꯤꯁꯤꯒꯤ ꯑꯃꯅ ꯔꯣꯃꯥꯟꯁꯅꯤ ꯑꯃꯅ ꯏꯁꯩꯅꯦꯕꯀꯣ ꯁꯤ ꯇꯧꯕ ꯀꯥꯟꯗ ꯄ꯭ꯔꯗꯛꯁꯟꯒꯤ ꯁꯥꯏꯠꯇꯒꯤ ꯀꯃꯥꯏ ꯇꯧꯈꯤꯒꯦ ꯂꯣꯏꯅ ꯃꯇꯝꯗ ꯏꯁꯩꯁꯦ ꯄꯨꯊꯣꯛꯑꯝꯗꯥꯏꯗꯗꯤ ꯀꯣꯛꯇꯤ ꯊꯥꯗꯔꯝꯒꯅꯤꯗꯅ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯃꯣꯏꯅ? ꯑꯃꯅ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯤꯒꯤ ꯑꯣꯏꯅ ꯆꯪꯕꯅꯤ ꯑꯗ ꯁꯤꯅ ꯗꯤꯔꯦꯛꯁꯟꯒꯤ ꯑꯣꯏꯅ ꯂꯩꯕꯅꯤ ꯑꯗ ꯈꯦꯠꯅꯔꯦ ꯑꯅꯤꯁꯦ ꯍꯥꯏꯇꯥꯔꯦ ꯃꯥꯟꯅꯕꯕꯨꯗꯤ ꯆꯞ ꯃꯥꯟꯅꯩ ꯏꯁꯩ ꯑꯃ ꯍꯧꯕꯗꯤ ꯂꯣꯏꯕꯗꯤ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯤ ꯗꯤꯔꯦꯛꯇꯔ ꯍꯥꯏꯕꯁꯤ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯤꯒꯤ ꯑꯗꯨꯝ ꯃꯥꯒꯤ ꯀꯣꯟꯁꯦꯞ ꯉꯥꯛꯇꯅꯦ ꯑꯌꯥꯝꯕꯅ ꯍꯥꯏꯇꯥꯔꯦ ꯗꯤꯔꯦꯛꯇꯔꯗꯨꯒꯤ ꯃꯥꯒꯤ ꯊꯤꯝ ꯑꯗꯒꯤ ꯃꯥꯒꯤ ꯄꯥꯝꯃꯤꯕ ꯃꯑꯣꯡꯗꯣ ꯍꯥꯏꯕꯤꯔꯀꯥꯟꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯤꯗꯨꯅ ꯃꯨꯠ ꯁꯥꯒꯠꯂꯀꯥꯟꯗ ꯁꯝ ꯁ꯭ꯀꯤꯟ ꯄ꯭ꯂꯦ ꯇꯧꯕꯒꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯅ ꯑꯃꯨꯛ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯤꯒ ꯑꯗꯒꯤ ꯃꯥꯒꯤ ꯗꯤꯔꯦꯛꯁꯟꯒ ꯄꯨꯂꯞ ꯁ꯭ꯇꯣꯔꯤꯒ ꯄꯨꯂꯞ ꯑꯩꯅ ꯄꯥꯏꯔꯛꯇꯣꯏꯅꯦ ꯂꯣꯏꯅ ꯁꯨꯞꯆꯜꯂꯛꯇꯣꯏꯅꯦ ꯑꯩꯅ ꯑꯗꯨꯅ ꯈꯤꯇꯪꯗꯤ ꯈꯦꯠꯅꯩ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣ ꯆꯠꯅꯕꯤ ꯂꯣꯟꯆꯠꯇꯤ ꯑꯗꯨꯝ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗ ꯗꯅꯦꯁ ꯐꯝꯐꯝꯅꯥꯡꯗ ꯑꯃꯨꯛ ꯂꯦꯡꯁꯤꯟꯕꯤꯔꯁꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯈꯖꯤꯛ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯑꯣꯟꯂꯥꯏꯟ ꯄꯥꯔꯠꯅꯔꯁ ꯍꯥꯏꯗꯤ ꯃꯦꯗꯤꯌꯥ ꯄꯥꯔꯠꯅꯔꯁ ꯌꯥꯝꯅ ꯌꯥꯝꯃꯦ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯈꯪꯍꯟꯖꯒꯦ ꯃꯔꯛ ꯊꯠꯅ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯁꯤꯡꯖꯃꯩ 360 ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯦꯛꯁꯄ꯭ꯔꯦꯁ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯃꯅꯤꯄꯨꯔ ꯀ꯭ꯋꯥꯀꯩꯊꯦꯜ 360 ꯖꯤꯔꯥꯁ ꯂꯨꯋꯥꯡ ꯕ꯭ꯂꯣꯛ ꯑꯃꯗꯤ ꯂꯟꯆꯦꯟꯕ ꯇꯥꯌꯦꯟꯖꯝ ꯍꯥꯏꯔꯤꯕ ꯃꯦꯗꯤꯌꯥ ꯄꯥꯔꯠꯅꯔ ꯇꯔꯨꯛꯁꯤꯅ ꯉꯁꯤꯒꯤ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯏꯁꯩ ꯈꯖꯤꯛ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤ ꯃꯅꯤꯄꯨꯔ ꯃꯌꯥꯝ ꯄꯨꯝꯕꯗ ꯈꯪꯍꯟꯕꯒꯤ ꯃꯈꯣꯏꯅ ꯃꯇꯦꯡ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯉꯤꯅꯦ ꯃꯈꯣꯏꯒꯤꯗꯃꯛꯇꯁꯨ ꯑꯍꯧꯕ ꯈꯨꯕꯥꯛ ꯑꯃꯇꯪ ꯅꯤꯖꯒꯦ ꯃꯔꯛ ꯊꯠꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯆꯤꯐ ꯒꯦꯁꯀꯤ ꯐꯝꯐꯝꯅꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯗꯥꯛꯇꯔ ꯕꯣꯃꯦꯆꯥꯟ ꯈꯥꯕꯅ ꯋꯥꯍꯩ ꯈꯔꯇꯪ ꯊꯝꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯛꯇꯗ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯄꯥ ꯑꯃꯗꯤ ꯏꯃꯥꯕꯨ ꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯅꯤꯁꯨꯕꯗ ꯉꯁꯤꯒꯤ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯌꯥꯝꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯁ ꯑꯃꯗꯤ ꯀ꯭ꯔꯨ ꯄꯨꯝꯅꯃꯛꯄꯨꯁꯨ ꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯏꯔꯣꯏꯕꯗ ꯉꯁꯤꯒꯤ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨ ꯑꯃꯗꯤ ꯑꯦꯚ꯭ꯔꯤ ꯉꯁꯥꯏꯒꯤ ꯗꯀꯥ ꯄ꯭ꯔꯗꯛꯁꯟꯒꯤ ꯇꯤꯝ ꯑꯃꯗꯤ ꯃꯦꯗꯤꯌꯥ ꯄꯥꯔꯠꯅꯔꯁꯤꯡꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯗꯀꯥ ꯄ꯭ꯔꯗꯛꯁꯟꯒꯤ ꯈꯖꯤꯛ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝꯒꯤ ꯔꯤꯂꯤꯖꯁꯤꯗ ꯆꯤꯐ ꯒꯦꯁ ꯑꯣꯏꯅ ꯀꯧꯕꯤꯕꯒꯤꯗꯃꯛꯇ ꯗꯀꯥ ꯄ꯭ꯔꯗꯛꯁꯟꯒꯤ ꯇꯤꯝꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯗꯀꯥ ꯄ꯭ꯔꯗꯛꯁꯟꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ
ꯑꯩꯗꯤ ꯗꯀꯥ ꯄ꯭ꯔꯗꯛꯁꯟꯁꯤꯅ ꯍꯧꯔꯛꯄ ꯍꯧꯗ꯭ꯔꯤꯉꯩꯗꯒꯤ ꯗꯀꯥ ꯄ꯭ꯔꯗꯛꯁꯟꯁꯤꯅ ꯍꯥꯏꯗꯤ ꯁꯥꯐꯣꯡꯂꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯖꯔꯛꯄ ꯀꯩꯅꯣ ꯑꯃꯅꯤ ꯄ꯭ꯔꯣꯖꯦꯛ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦꯅ ꯂꯥꯛꯏꯁꯦ ꯗꯀꯥ ꯄ꯭ꯔꯗꯛꯁꯟꯒꯤ ꯃꯈꯥꯅꯤ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦ ꯍꯥꯏꯁꯤꯅ ꯗꯀꯥ ꯄ꯭ꯔꯗꯛꯁꯟꯒꯤ ꯑꯟꯗꯔꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯅꯤ ꯍꯥꯏꯗꯤ ꯁꯦꯛꯇꯔ ꯑꯃꯅꯤ ꯃꯔꯝꯗꯤ ꯗꯀꯥ ꯄ꯭ꯔꯗꯛꯁꯟꯁꯦ ꯅꯣꯡꯃ ꯑꯩꯈꯣꯏꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕꯁꯤꯅ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯒꯗꯤ ꯍꯦꯟꯅ ꯆꯥꯎꯈꯠꯂꯒ ꯄ꯭ꯔꯗꯛꯁꯟꯗ ꯂꯣꯏꯅ ꯐꯣꯀꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯏꯀ꯭ꯋꯤꯞꯃꯦꯟ ꯂꯩꯈꯠꯇꯅ ꯑꯗꯒꯤ ꯑꯋꯥꯠꯄ ꯔꯤꯁꯣꯔꯁꯦꯁ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁꯦꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯏꯝꯄ꯭ꯔꯨꯚ ꯇꯧꯅꯕꯒꯤꯗꯃꯛꯇꯁꯨ ꯍꯣꯠꯅꯖꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ BK Events and Entertainment amadi Daka Production gasi yamna toina amadi yamna pullaga chatminaba association amani mayamna hantak recently tabiram bayai school face ana event amkhak hoji angang singi school singi da lairiba angang singi damakta special oiva event ama koina initiate tawjabadusu in association with Daka Production haidi Daka Studio Morega amadi Shishu Nistani Ketan haiba school duga BK Events and Entertainment ga tawraga koina initiate tawa event ni adubu hojik irang amadi irang kitang leiba aduga exams mayam leibana maramoga kitang khak akoi postpone tawra thamjabani yamna ngasi di ai wahai khara haijage maramdi Dhaka gi honagiba Dhaka na ngasi akoi si kedobagi si pukhalakibano Dhaka Production amadi Dhaka Studio More kedobagi la ino amadi Dhaka Production kamaina thon gibano ka haibje mamang da khara budi panjakre do mayam khangbiram da bayai Dhaka hariba misak asi mi amagi maming ni Bangladesh ki keno to nachade ko Dhaka haibse do Dhaka hariba misak asi ngasagi ai yamba da Santos Electronics ki proprietor gi magi hek baba ma pokpi ba ipado adu amadi akhoi loyagi su baba oi biriba akhoi gi laikhitraba laioi khraba akhoi gi pabung dugi maming lauraga Dhaka Studio haibse putopani aduga ngasi Dhaka Studio se kedobagi Dhaka Studio putopano haira kanda he was an artist magi matamda magi akhoi aidi taseng na thengna hodre aidi mi myam na ise more de ra hangbasu yaurabani ko haidi aduki matik Dhaka ga amadi More ga close oibana maram oiraga aise More da irana maram makta hangbibasu yawe aidi uripok tai ni More da gi natte but yes More da haidi More da any akhoi ngasagi Dhaka gi amadi da Santos ki amadi anything to matamda I am always part of it aduna akhoi ichin now oina yamna mari chet na haitare ko tawminaba thabak khudimakta akhoi saruk yaminai haitare ko akhoi angamba mating pangminaraga adum tawminai so ngasagi Dhaka Studio More sida Dhaka Studio gi ngasagi haibiri pabung sina Dhaka gi ngasagi akhoi na maming se lobani aduga mahak se asengba artist ama oirambana maram oiraga mak matam amada magi wari akhoi na wari win tajabani soigi balan ki balairaga su dasan do sona ngakpi gani ai wari matik amtang haijage lila amala e hai More da ko la iba lila sida artist chitha bajane asengba wari ni ko matam chahi dei khangdre khara kuiraba wari ne ada artist se chitha ba matam sida ngasagi pabung sida khudakta amuktan ngasagi particular role se amtang sabiyo na hairubada ngasagi script to khudakta paraga lila do sanagi haibagi wari ama lei ko yamna aduki matik ngakpa thodok amani ko mayam huziki matam sida artist oibiriba mayam nadi khangbiram gani aina haibe potse lila dugi role do script amadu ngaktang do paraga script to da sing toraga lila ama yorak pa haibe it's a very difficult thing haidi artist amagi oina di yamna aruba pot amani na ujai ko being akhoi ju artist amani I was a musician 10 years back aduna aina haija aina khangjaba ai khangjai ba sigi potse aduki matik yam tina challenging oi ba thaba amani ko aduna adugi maming loraga khoi Dhaka je ngasi sumaina tawra thon khibani aduga Dhaka sina ngasi akhoi na to maru ina Dhaka se kedobagi ngasagi akhoi gi yamba Boinau More ko khoi yamba Boinau More na ngasagi Dhaka se tawdaba yade sini aingonda haisi ko Dhaka se tawdaba yade sini aina lalaksi tabu Dhaka taw studio hangji haisi kaino sini lan tawdu yam kan lan losalakpagi maraksida Dhaka tawji haisi studio ma hangji haisi kamai tawdoino sini studio ma hangsi aduga production house ama initiate tawji haisi ai isamaksu khoisu ngauraga leire do but then I realized wari se libira kanda ko khoi loya amadi taboinau na full da akhoi ahing aina khanbada ahing tha magumbagi changdi akhoi ahing ayamba tumgi de ko haidi sigi mafam se hana lebiramba khangbiramba mina di khangbiram gani sigi mafam se hana studio oidringai da
haidi khoi yamna kena to atoba mafam mo irmane aduna tha magi manungda project su haidi Dhaka production amadi Dhaka studio su semba studio physical studio su muk semba aduga ngasai gi hadalam dam nuksibi hairiba khoi gi ahanba project specially dedicated to the khoi gi internally displaced people thing da ngasai gi khoina dedicate toba hadalam dam nuksibi haibase puthokna bu zum hona ba yam dina challenging oiba matam ama face amani hai tare khoina Dhaka product pasi matam khoina Dhaka safong lakba matam sida ko aduna adubu yamna nungsibadi manipurda leibiriba film forum nasu yam support tobirake ko adagi akhoi isai gi keno khoi associations amik nasu support yam tobiraki khoina Dhaka na toba khudimakta in fact Dhaka gi guild khudimakta changba matamda akhoi Dhaka production gi keno khudimakta akhoi dagi member am hek changba matamda akhoi keno registration fees adagi kai amta lobiro habagi announcement bhawba so it was a very supportive oiba haidi more dagi laaga more dagi lanjen laaga more dagi yum kudimak mai chakraga lerambal lanthum kudimak chakraba matungda mani imphal sida laaga muka Dhaka production studio ma hangani haibagi main reason se kaino har kana ngasai akoi channa jo haibido akoi gi anchor oibiri bai channa jo haibido more haibise akoi gi maitai gi damakni haibise kaudana bagi damakta remembrance neba maru oina more se more da leiriba mi amadi more sigi nuksibase si kaudana bagi damakta more haiba wahai se thammaga leineba khoina Dhaka production more haise mangasai more se pallasu yai pandrasu yai ba but akhoi gi oina di Dhaka production gi oina di more se pandaba yade sungya mak yade ba so it is part of the logo sigi part oina yawri ko Dhaka productions Dhaka studio more hana leise dugini ko so adumaina akhoi gi kaino sida akhoi gi wari se aina ngasai gi Dhaka sigi matang nasman katang listening bagini aduga ngasigi releasing khajik haiba releasing function sida lakpiriba mia akhoi gi halaman kudimak so yamna aduki matik support obigadamak ta thajai aduga akhoi gi cast amadi akhoi director lasul phambiri amadi akhoi gi ajay su more dagini mahama samak su more dagini so akhoi we are always trying to bring in new things ko aduga ngasai ajay naga akhoi ngasai haibado ai simak tawni na lerambadi natte ka haido but he was a mass makeup artist ni ma masamak se makeup artist when already lejarama bani but still moi akhoi gi Dhaka gi angamba level da khoi ajay bu support tawraga amadi ajay na angamba level da Dhaka production bu support tawra matungda ngasi khoi mathang hena puthorakini haina khoi gi huji already pending projects kharju lady projects amazu January gi first second week kumba probably launch tawgani already khoi number lotion kre aduga khoi gi keno gi da khoi gi keno da khoi editing gi mafam da editing su dana lady ko aduna adumaina khoi gi lakpiriba nataga ngasi gi Dhaka production gi tawbiriba keno myam initiatives myam sida support tawbiraiba khoi gi imphal dagi bu oiro adagi atai dagi oire nataga artist myam sine support tawbirai bese sigi damakta aigi side tagi su yam aduki matik thagat pa phongduk cheri haitare ko yamna nungai haitare maramdi kaino kanda ngasai khoi Jackson naga palambado haidi Dhaka gi damakne ka ha khoi tawningi habse si kaino haba kanda yam leiruba amadi leitabagi wasu nattebo ko we are trying our best haidi khoi yam nauba production house amani it's a very new khoi tha mari muktang ngairiba production house amani so akoina torokpada ngasai gi host na jo haibada asoi arngamba adagi kena toba asoiba khotpa yaropadi mayam am yai but akoi ngakpi gani adi saubi dana ba amadi mayamna akoi warobi dana ba akoi site tagi su haijari aduga iroi loibada yamna maru oina ngasigi audience na haitare ko ngasigi live si ingbiriba audience sing na ngasigi Dhaka production gi Dhaka studio more hairiba official YouTube channel da ngasi koi sidagi announcement tawkraba matungda release tawjaragani so please support obiu aduga yaragadi Dhaka studio more na tawjariba khajik hairiba music video album asi yamna mayam gi support kan tawbiraga yamna phase habagi keno do khoisu tang expect tawjabo do mayam audience tagi khoi agi saruk tagi nizari ko thank you so much Thagachari ojabu makha tarak poina ngasigi khajik hariba music video sida child artist oina act tobikiba hiai sarangtem child artist oina act tobikiba hiai sarangtem lengthok piraknaba ningsingjari khurol asi tambinabagi damakta oja boinau morena khurol asi tambigani
Hiyai Sarangthem mahaksu ngasigi Dhaka studio amagi child artist oina dum lairadabane IDP amag ne mahaksu mayamna support tobiyo haina haizari angang masane Hiyai Sarangthem Mayam hiyai Sarangthem gisu ahoba khubak amatang ningsingjari aduga live ying biriba khuding magnasu hiyai Sarangthem bu support tobibo oina hiyai Sarangthem haina maming amatang comment tobiramu haina haijari Mapana machanupi dani ko akoi hojik momento adagi buke pirise Oza boinau adum mang da dum lengsin binaba ningsingjari makha tarak poina ngasigi khazik hariba music video asigi cinematography amadi editing paibiriba ibung tarun wangbu kauthokchari amukana ningsingjari ibung tarun wang ngasigi music video asigi editor amadi cinematography paibiriba mayam ahoba khubak amatang ningsingjari Thagachari Datarun ngahange wangang drazu ngasidi Dhaka gi khanbiraga microphone je amtang paibinaba ningsingjari Kairoi ai kemta hangjaroi Dhaka bu nungsibibe taraga diko microphone sida leire Hello Datarun mayamna su hena dum khangamani mayamna tarun wang haraga dum khangnariba editing amati cinematography da dum maming chalaba manipuri gi film kaya ama maming leraba film music video kaya ama adum paraga lakpiriba ibungni tarun wang ko ado hangning badi mayam ama lerangani aisu mayam ama hangninge maru oina hangadabadi ama ani khatang hangjarage Datarun mayam ama torakpa matam sida ngasigi Dhaka studio ga sumaina mukhuchamna rakpasiga khetnaba amatang thambiram Dhaka studio ga akhaiga aiga punbada khenabase akhoi team je adum nungai akhoi aina pambadan oi haidi akhoi crew haitare anobo loi oi adubo po aiga work tawbada yam nungai moi team anobo mems anobo oirasu aiga hainabada adum tak tawbada thui moi thabak tawbada hoi anobo nga tane dum takpire ko haidi Datarun asu aduna ne nga sai akhoi lengyan yan dum ona tena dum yale do anobo oi bagine ko dum yan dum ngakpi gani Datarun editing tawrak basa yamna budi waram gani bo ko ado nga sai gi mayamna su dai haibirame Dhaka studio gi yamna thuna tawhaning bado adu oi gidana ado Datarun da waram gani di khalle kamai to ki ado aina no minister wi dai do minister we amoina haiba matam na dum piwa ngambra piwa ngame ngarang bu loe pi ni moya ngarang loi raga ro ngasi release tau dai sa ngarang loe pi oh my god wow Datarun gi khuba ahobam tang khusi dana maya thagachari Datarun Dhaka nungsi haina khanjarage wa amani tang ngangbiram bai damakta thagachari makha tarak poina ngasigi Khazik hariba music video si Manipur sin batungna mayam da khanghan bibagi damakta koigi media partner oibiriba Singzamai 360 gi mioi amatang thokpiraktuna khudol pot lobinaba ningsingjari Singzamai 360 gi mioi amatang thokpirau khudol asi tambinabagi damakta president gi fampham nangda lengsin biriba oja Saikom Santos na khudol tambigani Thoglakli akhoi Singzamai 360 gi miyoini mayamna adum Singzamai 360 na akhoi gi Manipur sida kayamuk yamna effort thada bi contribution kam to bi habada dum mayamna sudum khangbiramgani Singzamai 360 live yeng biriba singnasu thagachari mathang asidi akhoi gi social media express miyoi yabi bataragadi lengtok piraknaba ningsingjari social media express Social Media Express ki ibung ne mayam ahoba khubak amatang ningsingjari
ꯃꯊꯪꯗ ꯀꯧꯊꯣꯛꯆꯔꯤ Exploring Manipur. Exploring Manipurgi ibung okay achinba kaya ama leibagi chatkhre haina takpire. Mathangda kauthokchari Kwakeithel 360 gi miyoi amatang lengthokpiraknaba. Kwakeithel 360 gi miyoi amatang lengthokpiraknaba ningsingjari. Akhoi Kwakeithel 360 gi sisters liklang maiba mayamna somaman bi haina khangnari badune ko microphone adum jana bane madi adum aduna mayam lengsin akhoi khubak amutang khuminase. Kwakeithel 360 su mayamda contribution yam tawbani Manipur gi damakta yam khanbane aduga akhoi gi mangda leibiriba sisters sisu mayamna adum yam nungsibane man tawthorak pose khangabra wahang hangba ko poigera adum aiga adum chagatna ba mana bane dubudi. Thank you. Thagachari next kokthokchege Jiras Luang block ki mioi amatang kokthokchari. Okay, laktre haina lawjarage. Last akhoi media partner oibiriba Lanchenba Tayanjom. Lanchenba Tayanjom su akhoi gi Santos Electronics ki nebu hairadi adum sini nani khangdabine ko mayamna su dum ubirangani Santos Electronics ki mana ngata ne tawkharize sijarage haina leirabane ma Santos Electronics ki nebu hairadi. Thagachari ngasigi media partners singna ngasigi Dhaka Studio gi partner oibibasi su yamna thagatningai ni karigumba noina oibiyo haina yabiramdaba taragadi Dhaka Studio mayamna su khangbiramloi amadi khaji khaji hairiba music video sisu mayamna khangbiramloi haina taje. Okay, hauzik akoi Jiras Luang block ki team su yausanjare ama Jiras Luang block ki team amatang leng thokpiraknaba ningsingjari. Oja president gi phampham nangda lengsin biriba ojana khudol adum tambigan. Khubak ahoba matang nijari mayamdagi Jiras Luang block hauzik phawba mayamna su dum khangbiramgani Manipur sinba thungna mayamgi awa ana taraba amadi loina makhoi gatang na tenga sigi media partner oibiriba singsina akhoi gi Manipur gi damakta kyam khanbi kachin koya yauna dum mating pangi ba dum khangbirangani. Thagachari to all the media partners of Dhaka Studio Moray. Makha tarak poina ngasigi President gi phampham nangda lengsin biriba Oja Saicom Santos Proprietor Santos Electronics Advisor Dhaka Studio na wahai khara thambina bagi damakta kokthokchari. Hello. Good evening, ma'am. Yam nungaire, ma'am. Dhaka Studio gi thoram ama pangthokpada mapung pha na yaubi bagi damakta aina puning pen na yam nungaina harau haitare aduga khogi daista leibiriba Kaka amadi brother sing adigi aigi sister sing gi dasu ikai khumna bu chari amadi lingbi reba mayam dasu ikai khumna bu chari aina ngasi haijagaduri ba mayam sidi kainoni more dagi Lan chela aga la kanda akoina aigi babasi na hana yamna artist ki hiramda yamna interest leiramba haitare leiramba kansida ikhang keno tawdana akoi si ikhang khangawdana keno tawdana lakhre bababudi 2009 da legidabani adubu ngasi Dhaka Studio babagi kenosida akoina puthokpasida leibiriba Manipur da leibiriba artist sing amadi media sing leiribe mayam sina support tawbibadagi ngasi akoina projection tawba kenosida ani
ꯁꯨꯅ ꯄꯨꯊꯣꯛꯄ ꯉꯝꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯍꯥꯏꯅ ꯑꯩ ꯂꯧꯖꯒꯦ ꯑꯗꯨꯒ ꯕꯕꯥꯁꯤꯒꯤ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯋꯥꯔꯤ ꯂꯤꯖꯒꯦ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯕꯤꯀꯤ ꯚꯨꯃꯤꯆꯥꯜꯅ ꯍꯥꯏꯈꯤꯕꯗꯨ ꯃꯁꯤ ꯑꯁꯦꯡꯕꯅꯤ ꯕꯕꯥꯒꯤ ꯒꯨꯟꯁꯤ ꯑꯩꯈꯣꯏꯗꯁꯨ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯍꯥꯏꯇꯥꯔꯦ ꯕꯕꯥꯅ ꯇꯤꯜꯂꯝꯕ ꯃꯣꯔꯦꯗ ꯈꯪꯅ ꯆꯥꯟꯅꯔꯝꯕ ꯑꯗꯒꯤ ꯃꯥꯅ ꯐ꯭ꯔꯤ ꯑꯦꯟ ꯐ꯭ꯔꯦꯡ ꯂꯣꯏꯅꯔꯝꯕ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯈꯥꯏꯗꯅ ꯂꯣꯏꯅꯔꯝꯕꯒꯤ ꯐꯤꯕꯝ ꯃꯥꯅ ꯇꯧꯔꯝꯕ ꯍꯥꯟꯅ ꯂꯩꯔꯝꯕ ꯐꯤꯕꯝꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎ ꯇꯥꯟꯕꯗ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯏꯠ ꯑꯣꯏꯔꯣ ꯑꯗꯨꯗꯒꯤ ꯈ꯭ꯔꯤꯁꯃꯥꯁꯕꯨ ꯑꯣꯏꯔꯣ ꯃꯥꯅ ꯆꯠꯂꯨ ꯃꯐꯝꯗ ꯀꯣꯃꯦꯗꯤ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯃꯁꯥꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯃ ꯃꯌꯥꯝꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯃ ꯍꯦꯛꯇ ꯑꯣꯏꯍꯜꯂꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯒꯤ ꯕꯕꯥꯁꯤ ꯁꯤꯒꯨꯝꯕ आर्टिस्ट की हिरम दा हायरकांदा करिगुंबा मा लाई हराउबदा हायरकांदासु बाबा होयगी टीम ओइना लई मोइना ग्रुप खरा सेमजरगा लीला धर्मा लीलासी अदुम पुथोकबा अदुना बाबा होयगी लीलासी लाई हराउबसिदा मपुंग फाद्रगसु बाबा होयगी लीलासी लई हायरगदी अदुगी मतिक मी मपुंग फाना लईबा हाइतारे बाबाना लौबा रोल सी जाति जाति खुदिमक्की लोन सो दुम माना तंबा है कनो तौबा ngame अदुगा माना बाबासी आइना पुंथा थागतपगी कदोसु नते माना पामजरमबदुगी अखोइना सुमाइना लाकपनी मरमदी माना लौरंबा रोल सी नुपीना ngamba साबसु अदुदगी हेरो की रोल दसु लीलागी कदो दसु खोगी हैरोक्ता वांगजिंगदा चतना पाखंग ओइरी मतमदा अदुमाइना सादना कोतना याम तौजरम हाइको अदुबु खंगौदना 2009 दा अमागी अनाबा अमदा लेगिद्रे अदुबु ngasi सिगी ढाका स्टूडियो अना पुथोइबसी मेन आइना लौब नते आइगी मेन इसे नुपा अमा लेरे आइगी इनाउ निपा मोहइना लौरकांदा बीके भूमिशाल मोई पुल्लकांदा पुन्ना तौरकांदा सिगी स्टेज से यौरकपने अदुगा आइना बाबागी साइटगी बाबा लेगिद्रगसु बाबागी साइटगी कईगुंबा में हाइजनिंगे मरमदी मोरेदा हाना सुमबगी आर्टिस्ट अमगी कनो तौगे हारकांदा मतमदुदा यामना चौखटबा मतम हाइतारेको अदुगी मतमदा बाबाना पुथोनिंगबा मतम कनो तौनिंगबा मतमदा सपोर्ट यामना फंगिदे हाइतारे अदुना हौजी हौरेइबा नहासिंग अमदी अखोइगी लेरिबा इमाइबेन सॉरी लेरिबा नहासिंगदा आइना मेसेज अमा हाइनिंगबदी मरमदी मोइना हाना बाबा होइना आइगी बाबागी मतमदा इंटरेस्ट लेरगसु आर्टिस्ट के हिरमदा इंटरेस्ट लेरगसु यामना सपोर्ट लेगिदबा मरमना मोइना यौबंगमगिदबनी हाइतारे अदुना हौजिकी मतमददी प्रोडक्शन की ओरो स्टूडियो और लोइना खुदिमक्ता हाइतारे सपोर्ट तौनगाई अदुगी मतिक लेरे हुजिकती थोअबनिना हानगी मतमदो नत्रे हुजिकती तौगे हाइबदा अदुम ngame अदुना लेइबा हौरेइबा नहासिंगसिसु अदुगी मतिक थौना लेरे अदुना मांगजिन थाना चटमिनाबा हाइबसी अखोगी ढाका स्टूडियो की कनोदा आइना कनो हाइजगे आई ngang बाबुदी याम हाइजदे अदु आइना
ngasi Santosh Electronic ana Moreda tumna sakraba matungda amuk mayamgi matengna tawbirakanda aina Santosh Electronic ana Singjamayda amuk hangtoksaba ngamjabani IDP ama oina IDP gi mamang thangaga lakcharaga adugi matungda babana pamambadagi Dhaka studio ana babagi mamingda sumaina hangtoksabani aduda leiriba khoigi kai haitare leiriba social media gi 360 amadi leiriba Kwaketel 360 media leiriba mayam amadi artist akhoigi actress hairokanda Jackson hoy Atila hoy leiriba moi mayam sina akhoigi Santosh Electronic amadi Dhaka studio gi family gumna hairu matamda yamna khoigi problem leitana apanba leitana ahingsu kaisu yam laina namgibado Dhaka studio gi taraptagi hainengai leitana thagat pa phongdokchari aduga akhoigi Dhaka studio sibu support tawbiyu leiriba Manipurda leibiriba isinau singna mayamna maramdi akhoina Dhaka studio puthokhribasi paisa tange aduga sina chawkhatke haibagi kainoda puthoksakiba nate akhoina hoju leiriba phibam sida Dhaka studio more hana hairibasi more da sangba ngamdragasu Dhaka studio more hana haiba mingthon se leirakanda miyamna more haibagi kainodo kaudanabagi damakta more napchabani aduga akhoina ngasi Dhaka studio gi puthokkodoriba khudimakta miyamna su mateng pangbiraga makha taba anauba puthoknaba ngamnaba honajage sigi kanosida mayamna su support tawbiyu akhoina ahambadamakta da hada lamdamba kanona puthokiribasi masi akhoina kana nabagi damakta Dhaka studio na kana nabagi damakta puthokiba nate more da khoina yamna nungaina bharada leiba misu yum masagi patada leiba misu more haiba jaga sida leibadadi adugi matik chap manana hingminai haitare chabada watana padana nomagi shurubada wadana adum tanba yaba mafam ama oina nungaina lakchaba masa masagi amamam simfamdi loina leiraga la akansida ikhang khangaudana 2023 gi meda ahingda pungloi losangraba matungda sida la akanda moreda ada mapu mo oiramakanda sida la aga labor oiba adi awaba mayam kolam se pura kanda tauba message tu khangan ning bagi damakta akhoina adugi album do puthok sakibani akhoina irang phana tawrasu law khongdana tawrasu kaisu kanabam khangde aduna aigi senapa boinao amadi bike amadi loyana babagi mamingda sumaina tawraga puthoga miyamda message pc haibagi hairakpa matamda ai isana athingba leitana okay hairakanda tawkhibani akhoina Dhaka studio si any kanagumba mana studio si waining ba leiragasu akhoina phi ama laudana haitare yengaga
matam matamdugi chanabi matamdugi akoina tawjagani miyamga manana akoi paisa tanbagi damakta da leiba nate sponsor adum tawdana adum su lai aduga makha tana su adum tawkini aduna leibiriba lengbiraiba imai ben ahlaman mayamna akoibu ai khakta natana more da leibi laiba IDP oina leiriba mafam mafam khudingi kemta leiriba awana tarabasi yengbira kanda support tawbiyu haitare more da sangba matamda akoi khakta natana punna sangminabasi hairga matang sida ai tension jarage. Thank you very much. Thagachari ozabu makha tarakpoina ngasigi khazik khazik hariba music video asigi music director oibiriba amadi Dhaka studio gi oinasu music director oibiriba oza abol wangbu kausinjari khudol asi tambina bagi damakta oja santina khudol tambigani mayam loisalakadore aduna khubak ahopam tang nijari mayam dagi Thagachari oza makha tarakpa khurol adum tambigani ozana ngasigi khazik khazik ki oina ngasi fauba release toriba numit si fauba mateng pangbirakliba singda special thanks oina khurol tam bagi tanjaro lominasi ehakna kokthok charakliba ming singasi lakpiba taragadi mangda lengthok piraknaba haina ningsingjari thoithoiba nongthongbam kapu Hajios Jongbram, Vice President of Mushu, aduga Hidam Samo, Arun, Gautam Ningombam, Diamond Sun Laitang Tem, Amadi Bronson Laishram, Mioy Singasi Lakpi Pataraga di Maytang Balda Langson Birakna Burning Singjari. Adum Laksan Bibaya Kaisukai de Adum Lak Biro Somda. Mioy asing asi layramdaba taragadi ngasigi Dhaka studio na puthokchariba isai asi mapung pharamdaba suyai ka aduna ahowa khubak amatang leptabida khumina se program si su loisalaka dorabanina loire haina lawjarage makha tarakpoina oza ngasigi oza santina ohai kharadang thambinaba tentakna ningsingjari han bangtada lengbirai ba isinnaw marumapang artist sing dais da phambiri ba punamakpu ikoknona खुरुमजरी आईदी सिगुम्बा कल्चर हाइब तारे सिनेमा ड्रामा लीला पला जे कया यंगजरक्ते आईजी I was a complete stranger in this business आई करीमता खंगजबदी नचदे अदुबो ngasiगी कनोसी आइना सुम करीनो तौरिबसी हैना करीनो तौरुगदौबा ngangugadauba karino aina kaino phamugadauba ji daitomda khallaga dum lai aduna cm pairaga mayamina ngangbodo khare isanjaba aduga khare
ꯉꯥꯡꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯌꯥꯝꯅ ꯑꯩ ꯋꯥꯈꯜꯗ ꯐꯥꯎꯖꯕꯗꯤ ꯉꯁꯤꯁꯦ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯀꯩꯅꯣ ꯑꯃꯅꯤ ꯈꯖꯤꯛ ꯈꯖꯤꯛ ꯃꯤꯁꯨ ꯈꯖꯤꯛ ꯍꯧꯕꯁꯨ ꯈꯖꯤꯛ ꯑꯗꯨꯕꯨ 1000 step ꯆꯠꯀꯗꯧꯔꯤꯅꯤ ꯑꯩꯈꯣꯏꯁꯦ 1000 step ꯆꯠꯄꯗ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅ ꯍꯧꯕ ꯉꯥꯛꯇꯅꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯣꯡꯃ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯒꯅꯤ ꯙꯥꯀꯥ ꯁ꯭ꯇꯨꯗꯤꯑꯣꯅ ꯃꯅꯤꯄꯨꯔꯁꯦ ꯁꯣꯏꯗꯅ ꯔꯦꯟ ꯇꯧꯒꯅꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯃꯥꯒꯤ ꯀꯩꯅꯣꯗ ꯊꯃꯣꯏꯗꯒꯤ ꯑꯩ ꯇꯧꯗꯕ ꯌꯥꯗꯦ ꯑꯩ ꯁꯤꯒꯤ ꯏꯄꯥꯁꯤꯅ ꯇꯧꯔꯝꯕ ꯍꯦꯔꯤꯇꯦꯖ ꯏꯟꯍꯦꯔꯤꯠ ꯇꯧꯒꯗꯧꯕꯅꯤ ꯑꯩꯅ ꯉꯥꯛꯀꯗꯧꯅꯤ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯑꯆꯦꯠꯄ ꯀꯩꯅꯣꯝꯃ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯃꯁꯤꯕꯨ ꯍꯦꯛ ꯂꯩꯔꯤꯈꯩꯗꯤ ꯙꯥꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯉꯁꯤ ꯃꯨꯠꯂꯣꯏ ꯃꯅꯤꯄꯨꯔꯗ ꯙꯥꯀꯥ ꯁ꯭ꯇꯨꯗꯤꯑꯣꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯒꯨꯝꯕ ꯁꯤꯅꯦꯃꯥꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯤꯑꯣꯏꯕꯁꯤ ꯆꯦꯟꯖ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤ ꯁꯤꯕ ꯂꯣꯏꯕ ꯅꯥꯏꯕꯅꯤ ꯑꯩꯅ ꯉꯁꯤ ꯀꯩꯅꯣꯁꯤꯁꯨ ꯉꯥꯡꯖꯔꯤꯗꯨꯁꯨ ꯑꯃꯨꯛ ꯉꯥꯡꯕ ꯉꯝꯃꯗꯕ ꯌꯥꯏ ꯂꯣꯏꯅꯃꯛ ꯁꯤꯗ ꯈꯨꯠꯂꯥꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯆꯠꯈꯤꯕ ꯌꯥꯏ ꯙꯥꯀꯥ ꯁ꯭ꯇꯨꯗꯤꯑꯣꯁꯨ ꯂꯣꯏꯈꯤꯕ ꯌꯥꯏ ꯑꯃꯁꯨ ꯂꯣꯏꯈꯤꯕ ꯑꯔꯣꯏꯕꯗꯤ ꯅꯥꯏꯒꯅꯤ ꯑꯗꯨꯕꯨ ꯂꯣꯏꯕ ꯅꯥꯏꯗꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯆꯦꯟꯖ ꯍꯥꯏꯕꯁꯤꯗꯤ ꯂꯩꯍꯧꯒꯅꯤ ꯆꯦꯟꯖ ꯍꯥꯏꯕꯁꯤ ꯁꯣꯏꯗꯅ ꯂꯩꯍꯧꯒꯅꯤ ꯆꯦꯟꯖ ꯌꯥꯎꯗ꯭ꯔꯕꯗ ꯁꯃꯥꯖꯁꯤꯗ ꯆꯦꯟꯖ ꯌꯥꯎꯗꯕ ꯂꯩꯇꯕ ꯄꯣꯠꯁꯤꯗꯤ ꯃꯤꯁꯤꯗꯤ ꯈꯔ ꯋꯥꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯍꯥꯛꯅ ꯂꯩꯔꯝꯃꯤꯕ ꯁ꯭ꯇꯦꯇꯁ ꯃꯐꯝꯗꯨꯗ ꯃꯣꯔꯦꯗ ꯂꯩꯔꯝꯃꯤꯕ ꯄꯣꯠꯇꯣ ꯉꯁꯤ ꯁꯤꯗ ꯊꯦꯡꯅꯔꯤꯕꯁꯤꯒ आदा लेरमीब नुंगाइबा अखोइना माइ गैनोदा लेरमीदुगा सिदा लेरिसिगा मु अवाबा अवाबा नुंगाइबा अनि पुंसिगी अनिगी मरक्ता अखोइ चेन्सिना लैबा ताबनी हाइदो वाखनसिदा अखोइ लैगदबनी मदुदा थोबदुदा अखोइ इन्जॉय तौबा ngamगदबनी एडजस्ट तौबा ngamगदबनी अदुना सिनेमाजे अखोइसु आंगांग ओइङाइदा खरा कॉलेज नुए तमको मतमदा खरा येंगे इंग्लिश फिल्म गासी आइन सुम अखोइजे मपुंग फानादि येंगे येंगागजो इंग्लिश करीनो अमेरिकन इंग्लिश अखोइना एडाप्ट तौबा ngamदे ग्रास्प तौबा ngamदे अखोइना करीनोदि खंगदबा पंगयेंगदि येंगबा नोंगामदै नुमताबु येंगासु करीनोजे वारीजि खंगदे अदुबु मखोइगिदा अरोइबदा अखोइगी लास्ट ड्रेक ऑफ वाइन ना यूजे सुम थलकपा मतमदा यूजे लोइथोख्रबा अखोइगी यूजे लोइथोखिबदगी सुम वारी वताई सानबदा यूदे थंगनाय लायरक्तबा अरोइबदा ग्लास मनिंगदा पाअंबा यूदो खितंग थकपदा ख्वाइदगी हावे हाय खौरांगना थकपा यूदो अदुमाय तौदना अखोइजे सिनेमासे नुंगाइरखिद्रा सुम येंग हायता सुनुंगदि नुंगाइतबा अदुबो अरोइबदा इंग्लिश फिल्म सिंजे अरोइबदा किक अमा लास्ट किक तो अरोइबगी अहाउबा पोसक्से अममम जे लापीयबा अदुना मसी अखोइगी कैनोददि पीदबा अखोइगी फिल्म सिंगदिददि अखोइगी मणिपुरी हारो हिंदी हारो गरि हारो अदुना सिगुम्बजे खरा वाटपरा हैना खल्लेबा इंग्लिश फिल्म सिंगददि जे पेट कैरेट बेरी किसनामा काबोय कैनोमा येंगे शरीफ सिंह तौनिंगबदा तौवे फोलिन तौरा फूर फूई अदे हालजु हाली लोइना तौनिंगबदा तौवेबा अदु कनात मंगोदा कंप्लेन तौबा ngamदबा अदुबो मागी कंप्लेन तौबा मामजे मयामजे हानिंगबा फुनिंगबा एनो हाइनिंगबनादि लोइरगसु थमोइजे चाकमन लोइरगसु करिंता हाइबा ngamदगेबा अदुबो अरोइबदा अंगांग अमखक थोलागा यामना अपिकबा नुंग मचा अमा खुल्लगा कोइगी कैनोसे मखदांग सिअगा सारिफ सिदा नुंग कन्ना थायेबा थाबदा सारिफ सिना खंगबीदना थाबदा मागी फजग्रबा सगोन चावरबा सगोनदुगी मफैदा थारगा पोप लाउना तारगा केनगी कैनोद अदुमाय तौदना मंगोंदगी फोंतोइबा एक्सप्रेशन दुने अदु सिगुम्बा कैनोसिंगि अखोइना खरगा येंगकपदा इंग्लिश फिल्म सिदा खरगा यावबा हाइना खल्ले मैतैरोन फिल्म हिंदी फिल्म सिदा कया वारपन खल्ले अदुना आर्टिस्ट सिंगसु अखोइगी
ꯏꯆꯥ ꯍꯧꯒꯠꯂꯛꯏꯕ ꯀꯩꯅꯣꯁꯤꯡꯁꯤꯁꯨ ꯈꯔ ꯌꯦꯡꯕꯤꯌꯨ ꯃꯇꯧ ꯇꯝꯕ ꯍꯥꯏꯕꯁꯦ ꯇꯉꯥꯏ ꯐꯗꯕꯅꯤ ꯃꯇꯧ ꯏꯁꯥꯁꯤ ꯄꯤꯊꯣꯔꯛꯄꯅ ꯃꯈꯜ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯏ ꯆꯥꯔꯂꯤ ꯆꯦꯄ꯭ꯂꯤꯟꯁꯤ ꯃꯥꯒꯤ ꯃꯄꯥꯁꯤ ꯌꯨ ꯌꯥꯝ ꯊꯛꯏ ꯆꯥꯔꯂꯤ ꯆꯦꯄ꯭ꯂꯤꯟꯁꯤ ꯃꯄꯥꯁꯤ ꯃꯃꯥ ꯍꯨꯟꯇꯣꯛꯏ ꯑꯗꯨꯕꯨ ꯃꯃꯥꯁꯤꯅ ꯑꯣꯄꯦꯔꯥꯗ ꯏꯁꯩ ꯁꯛꯑꯒ ꯄꯩꯁꯥ ꯈꯔ ꯇꯥꯟꯖꯕꯗꯨꯅ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯊꯥꯜꯂꯛꯄ ꯃꯇꯝꯁꯤꯗ ꯅꯣꯡꯃꯈꯛ ꯃꯣꯏꯁꯦ ꯃꯃꯥꯁꯤ ꯏꯁꯩ ꯁꯛꯄꯁꯦ ꯃꯥꯏ ꯂꯥꯏꯅꯥ ꯑꯃ ꯇꯧꯔꯛꯄꯗꯩ ꯃꯥ ꯏꯁꯩꯁꯦ ꯈꯪꯂꯦꯞ ꯂꯦꯞꯈ꯭ರೆ ꯐꯥꯖꯤꯟꯈ꯭ꯔꯦ ꯃꯥꯏ ꯀꯩꯅꯣꯁꯦ ꯉꯝꯗ꯭ꯔꯦꯕ ꯆꯥꯔꯂꯤ ꯆꯦꯄ꯭ꯂꯤꯟꯁꯦ ꯃꯇꯝꯗ ꯆꯍꯤ 5 ꯈꯛꯇ ꯉꯥꯏꯔꯤ ꯍꯥꯏꯕ ꯆꯍꯤ 5 ꯃꯃꯥꯅ ꯇꯨꯔꯒ ꯂꯩꯕꯁꯤꯗ ꯃꯥꯅ ꯀꯩꯅꯣ ꯂꯩꯔꯒ ꯆꯦꯄ꯭ꯂꯤꯟꯁꯤꯅ ꯆꯪꯁꯤꯜꯂꯒ ꯆꯍꯤ ꯃꯃꯥꯒꯤ ꯃꯇꯨꯡ ꯍꯦꯛ ꯏꯜꯂꯤ ꯑꯗ ꯆꯦꯄ꯭ꯂꯤꯟꯁꯤꯅ ꯃꯥꯒꯤ ꯀꯩꯅꯣ ꯇꯥꯔꯤꯕ ꯀꯩꯅꯣꯁꯦ ꯈꯨꯝꯀꯠꯂꯒ ꯖꯒꯣꯏ ꯁꯥꯔꯒ ꯏꯁꯩ ꯁꯛꯑꯦꯕ ꯑꯁꯨꯃꯥꯏꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯔꯛꯄꯁꯤꯅ ꯑꯃꯅꯤ ꯑꯗꯨꯒ ꯃꯇꯧ ꯇꯝꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔꯁꯤꯡꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ ꯍꯥꯟꯅꯁꯨ ꯋꯥꯔꯤ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯐꯦꯟ ꯁ꯭ꯄꯦꯟꯕꯔꯛ ꯑꯅ ꯁ꯭ꯇꯦꯐꯦꯟ ꯁ꯭ꯄꯦꯟꯕꯔꯛꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯔ ꯋꯥꯔꯒ ꯄꯨꯊꯣꯛꯏ ꯃꯣꯏꯅ ꯄꯨꯊꯣꯛꯄꯁꯦ ꯑꯣꯁꯀꯥꯔ ꯐꯪꯗꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯑꯌꯥꯝꯕꯅꯗꯤ ꯐꯪꯉꯦꯕ ꯑꯦꯛꯁꯇ꯭ꯔꯥ ꯇꯦꯔꯤꯁꯇ꯭ꯔꯤꯌꯟ ꯍꯥꯏꯅ ꯁ꯭ꯄꯦꯁꯇꯒꯤ ꯂꯥꯛꯄ ꯖꯤꯕ ꯑꯃ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯛꯀꯗꯣꯏꯅꯤ ꯂꯥꯛꯄꯁꯤꯗ ꯃꯥꯁꯤꯅ ꯁ꯭ꯄꯦꯁ ꯀ꯭ꯔꯥꯐꯁꯤꯗ ꯇꯣꯡꯍꯧꯗꯗꯅ ꯍꯟꯈꯤꯕꯗ ꯆꯤꯊꯍꯧꯗꯅ ꯌꯨꯝ ꯑꯃꯈꯛꯇ ꯆꯪꯉꯛꯑꯒ ꯑꯉꯥꯡ ꯑꯃꯒ ꯅꯨꯡꯁꯤꯅꯔꯛꯄꯒꯤ ꯋꯥꯔꯤꯅꯤ ꯃꯁꯤꯒꯤ ꯁ꯭ꯇꯦꯐꯦꯟ ꯁ꯭ꯄꯦꯟꯕꯔꯛꯁꯤꯅ ꯃꯤꯁꯤ ꯃꯥꯒꯤ ꯖꯤꯕꯁꯦ ꯑꯦꯛꯁꯇ꯭ꯔꯥ ꯇꯦꯔꯤꯁꯇ꯭ꯔꯤꯌꯟ ꯑꯣꯏꯕ ꯖꯤꯕꯁꯤ ꯀꯃꯥꯏꯅ ꯁꯥꯒꯦ ꯍꯥꯏꯕꯗ ꯃꯤꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯃꯤꯠ ꯃꯤꯁꯤꯒꯤ ꯌꯦꯡꯕꯒꯤ ꯃꯃꯤꯠꯇ ꯃꯤꯠꯁꯤꯒꯤ ꯅꯨꯡꯁꯤꯕ ꯃꯤꯇꯥꯁꯦ ꯀꯅꯥꯅꯣꯅ ꯈꯟꯕꯗ ꯑꯜꯕꯔꯠ ꯑꯥꯏꯟꯁꯇꯥꯏꯟ ꯍꯥꯏꯅ ꯁꯥꯏꯟꯇꯤꯁꯁꯤꯒꯤ ꯃꯤꯠꯁꯦ ꯃꯥꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯌꯦꯕ ꯃꯥꯅ ꯃꯥꯒꯤ ꯀ꯭ꯔꯤꯌꯦꯁꯟꯁꯤꯗ ꯁꯥꯁꯤꯗ ꯄꯥꯟꯁꯤꯜꯂꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯡꯆꯠꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯀꯅꯥꯅꯣꯅ ꯌꯦꯡꯀꯥꯟꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯆꯥꯔꯂꯤ ꯆꯦꯄ꯭ꯂꯤꯟꯅ ꯆꯥꯔꯂꯤ ꯆꯦꯄ꯭ꯂꯤꯟꯒꯤ ꯈꯣꯡꯆꯠꯁꯦ ꯅꯨꯡꯁꯤꯕ ꯈꯣꯡꯆꯠꯅꯦꯕ ꯑꯗꯨꯗ ꯃꯥꯒꯤ ꯖꯤꯕꯁꯤꯗ ꯁꯨꯃꯥꯏꯅ ꯃꯥꯅ ꯆꯠꯄꯩ ꯃꯥ ꯖꯤꯕꯁꯤ ꯆꯠꯂꯝꯕꯗ ꯆꯦꯄ꯭ꯂꯤꯟꯒꯤ ꯈꯣꯡꯆꯠꯁꯦ ꯄꯥꯟꯁꯤꯜꯂꯦꯕ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯊꯪ ꯀꯦꯔꯦꯛꯇꯔ ꯂꯣꯏꯅꯃꯛ ꯍꯣꯜ ꯀꯦꯔꯦꯛꯇꯔꯁꯤꯗ ꯃꯤꯁꯤꯗ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯁꯥꯁꯤꯗ ꯃꯥꯅ ꯂꯣꯏꯅ ꯄꯤꯁꯜꯂꯒ ꯄꯥꯟꯁꯤꯜꯂꯒ ꯃꯥꯏ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯦꯡꯕꯗ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯁ꯭ꯄꯦꯁꯇꯒꯤ ꯂꯥꯛꯏꯕ ꯀ꯭ꯔꯤꯌꯦꯆꯔꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯍꯜꯂꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯍꯜꯂꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡꯁꯨ ꯈꯪꯕꯤꯌꯨ ꯃꯇꯧ ꯇꯝꯕ ꯍꯥꯏꯕꯁꯤꯁꯨ ꯏꯁꯥꯒꯤ ꯄꯤꯊꯣꯔꯛꯄ ꯅꯠꯇꯅ ꯃꯇꯧ ꯇꯝꯕꯁꯤꯁꯨ ꯀꯥꯟꯅꯕ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯑꯗꯨꯅ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯐꯥꯎꯔꯦꯗꯅ ꯑꯩ ꯏꯇꯣꯟꯗ ꯂꯩꯔꯗꯤ ꯏꯇꯣꯟ ꯐꯥꯎꯋꯦꯗꯣ ꯏꯇꯣꯟ ꯊꯥꯒꯠꯂꯗꯤ ꯏꯇꯣꯟ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯗꯨꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯀꯩꯅꯣꯗ ꯃꯦꯒꯅꯤꯐꯤꯁꯦꯟ 7 ꯍꯥꯏꯅ ꯑꯃ ꯂꯩ ꯐꯤꯂꯝ ꯑꯃ ꯃꯦꯒꯅꯤꯐꯤꯁꯦꯟ 7ꯁꯤꯗ ꯌꯨꯜ ꯕ꯭ꯔꯥꯏꯅꯔ ꯑꯗꯒꯤ ꯀ꯭ꯂꯤꯟ ꯏꯁꯋꯨꯠ ꯂꯣꯏ ꯁꯨꯔꯦꯅꯦ ꯑꯃ ꯀꯨꯝꯕꯗ ꯌꯥꯔꯕ ꯄꯣꯠ ꯑꯃ ꯀꯨꯝꯕꯗ ꯁꯤꯅꯦꯃꯥꯁꯤ ꯇꯤꯀꯦꯠ ꯐꯪꯅꯗ꯭ꯔꯕ ꯃꯤꯁꯤ 8 ꯃꯦꯒꯅꯤꯐꯤꯁꯦꯟ ꯑꯣꯏꯕ 8ꯁꯦ ꯀꯨꯝꯗꯧꯔꯤꯅꯦꯕ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦꯕ ꯑꯗꯩ ꯍꯦꯔꯣꯏꯟꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯐꯥꯎꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯨꯝꯍꯜꯂꯣ ꯃꯗꯨ ꯄꯨꯊꯣꯔꯛꯄꯗ ꯀꯅꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯐꯤꯂꯝꯁꯤ ꯆꯠꯍꯟꯁꯤꯒꯦ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯁꯤꯒꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯄ꯭ꯔꯗꯛꯁꯔꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯈꯜꯂꯛꯏꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯤ ꯑꯩꯅ ꯑꯔꯣꯏꯕꯗ ꯍꯥꯏꯖꯒꯗꯧꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯈꯖꯤꯛꯇꯒꯤ ꯑꯆꯧꯕ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯁꯨ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯤ ꯈꯖꯤꯛꯇꯒꯤ ꯑꯆꯧꯕ ꯑꯐꯥꯎꯕ ꯍꯥꯏꯗꯨ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯂꯩꯔꯛꯄꯗ ꯃꯤꯅ ꯍꯥꯏꯅꯔꯛꯄꯗ ꯏꯒꯣ ꯏꯁꯥꯒꯤ ꯄꯣꯡꯖꯕ ꯆꯥꯎꯖꯕ ꯏꯒꯣꯁꯤ ꯌꯥꯎꯕꯤꯒꯅꯨ ꯑꯗꯨꯅ ꯐꯥꯎꯕ ꯀꯩꯅꯣꯁꯤꯡꯒꯤ ꯃꯔꯝꯗ ꯄꯥꯕꯤꯌꯨ ꯏꯒꯣ ꯌꯥꯎꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯅ ꯂꯥꯏ ꯌꯦꯛꯄꯗ ꯁꯜꯚꯥꯗꯣꯔ ꯗꯥꯂꯤ ꯀꯥꯏꯅ ꯂꯩ ꯃꯀꯣꯏꯁꯦ ꯁꯨꯃꯥꯏꯅ ꯐꯥꯎꯈ꯭ꯔꯕ ꯀꯩꯅꯣꯁꯦ ꯄ꯭ꯔꯤꯊꯤꯕꯤ ꯐꯥꯎꯔꯤꯕ ꯅꯤꯄꯥꯁꯦ ꯃꯀꯣꯏꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯁꯦ ꯃꯥꯏ ꯀꯦꯟꯚꯁꯁꯤ ꯁꯨꯃꯥꯏꯅ ꯌꯦꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅ ꯆꯨꯗꯅ ꯃꯥꯏ ꯀꯩꯅꯣꯁꯤꯡꯗ ꯇꯣꯠꯇꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯦꯛꯀꯠꯄꯗꯒꯤ ꯃꯀꯣꯏꯗꯣ ꯁꯟ ꯃꯆꯤꯗꯧꯅ ꯁꯨꯃꯥꯏꯅ ꯁꯥꯡꯉꯦꯕ ꯑꯗꯨ ꯃꯥ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯐꯖꯔꯤꯕ꯭ꯔꯥ ꯊꯤꯔꯤꯕ꯭ꯔꯥ ꯀꯩ ꯇꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ
ꯃꯌꯥꯝꯗꯤ ꯈꯪꯗꯦꯕ ꯃꯥꯒꯤ ꯄꯣꯠꯇꯨꯗ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯔꯒ ꯃꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯒꯗꯤ ꯆꯠꯂꯤꯕ ꯀꯩꯅꯣꯗꯨꯗ ꯑꯩꯈꯣꯏ ꯑꯣꯟꯁꯤꯟꯗꯅ ꯀꯥꯔꯟ ꯆꯠꯇꯗꯅ ꯑꯃ ꯇꯧꯗꯅ ꯌꯨꯝ ꯄꯥꯡꯈ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗꯗꯤꯀꯣ ꯑꯗ ꯂꯣꯏꯕ ꯃꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏ ꯆꯠꯅꯕꯤ ꯀꯩꯅꯣꯁꯦ ꯑꯗꯨꯃꯥꯏꯅ ꯃꯗꯨꯒꯤ ꯑꯒꯦꯟꯁꯇ ꯆꯠꯇꯅ ꯀꯩꯅꯣ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯃꯤ ꯑꯣꯏꯅꯅꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯃꯨꯛꯇꯪ ꯃꯇꯝ ꯈꯔ ꯐꯥꯎꯔꯝꯃꯒ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦꯕ ꯑꯗ ꯌꯦꯡꯅꯤꯡꯕꯁꯨ ꯂꯩꯇ꯭ꯔꯦ ꯀꯩꯅꯣ ꯇꯧꯅꯤꯡꯕꯁꯨ ꯂꯩꯇ꯭ꯔꯦ ꯌꯦꯡꯒꯦ ꯍꯥꯏꯁꯨ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯗꯁꯨ ꯃꯗꯨꯒꯤ ꯋꯥꯈꯜ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯂꯩꯕ ꯌꯥꯔꯕ ꯀꯦꯕ ꯃꯧꯕꯒꯤ ꯑꯗꯨꯗꯒꯤ ꯀꯩꯅꯣꯁꯤꯡꯒꯤ ꯐꯦꯁꯤꯌꯦꯜ ꯀꯩꯅꯣꯁꯤꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯅꯤꯅ ꯑꯁ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯉꯥꯡꯖꯔꯣꯏ ꯑꯔꯣꯏꯕꯗ ꯑꯩꯅ ꯙꯀꯥ ꯁ꯭ꯇꯨꯗꯤꯑꯣꯁꯤ ꯑꯩꯁꯨ ꯑꯩꯅ ꯀꯩꯅꯣ ꯇꯧꯖꯗ꯭ꯔꯁꯨ ꯁꯤꯅꯦꯃꯥꯗ ꯃꯥꯗ ꯊꯋꯥꯏ ꯌꯥꯎꯖꯗ꯭ꯔꯁꯨ ꯁꯟꯇꯣꯁꯅ ꯑꯩꯕꯨ ꯆꯤꯡꯁꯤꯟꯕꯤꯔꯦ ꯑꯩ ꯅꯨꯡꯉꯥꯏꯕꯗ ꯅꯨꯡꯉꯥꯏꯕ ꯍꯥꯞꯄꯦ ꯑꯗꯨꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯪꯒꯣꯜ ꯑꯣꯏꯕꯤꯌꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯍꯥꯛꯀꯤ ꯊꯧꯅꯥꯗꯨ ꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯔꯒ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯩ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩ ꯑꯃꯗꯤ ꯀꯥꯟꯅꯒꯗꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯨꯡꯑꯣꯏꯅꯅ ꯉꯁꯤꯒꯤ ꯕꯣꯔꯗ ꯑꯣꯐ ꯊꯦꯡꯛꯁ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯕꯣꯏꯅꯥꯎ ꯃꯣꯔꯦ ꯙꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯐꯥꯎꯟꯗꯔꯕꯨ ꯕꯣꯔꯗ ꯑꯣꯐ ꯊꯦꯡꯛꯁ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯧꯊꯣꯛꯆꯔꯤ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯕꯣꯔꯗ ꯑꯣꯐ ꯊꯦꯡꯛꯁ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯣꯖꯥ ꯕꯣꯏꯅꯥꯎ ꯃꯣꯔꯦ ꯕꯣꯔꯗ ꯑꯣꯐ ꯊꯦꯡꯛꯁ ꯄꯤꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯂꯝꯗꯝꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯁꯣꯔꯕꯨ ꯑꯃꯨꯛꯇ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯑꯁꯤ ꯔꯤꯂꯤꯁ ꯇꯧꯕ ꯐꯪꯁꯟ ꯑꯁꯤꯗ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯒꯦꯁ ꯑꯃꯗꯤ ꯐꯪꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯒꯤ ꯑꯩꯈꯣꯏ ꯄꯥꯏꯟꯋꯨꯗꯀꯤ ꯀꯀꯥ ꯁꯥꯟꯇꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯗꯒꯤ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯗ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯕꯨ ꯙꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯁꯤ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯩ ꯀꯩꯒꯨꯝꯕ ꯈꯔ ꯈꯛꯇꯪꯗꯤ ꯍꯥꯏꯖꯔꯝꯒꯦ ꯑꯩꯈꯣꯏꯅ ꯈꯖꯤꯛ ꯈꯖꯤꯛ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯑꯁꯤ ꯅꯝꯖꯔꯛꯄ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯁꯦ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯒꯠꯂꯒ ꯑꯩꯒꯤ ꯏꯅꯥꯎ ꯖꯦꯛꯁꯟꯁꯨ ꯈꯪꯉꯝꯒꯅꯤ ꯃꯥꯁꯨ ꯑꯍꯤꯡꯗ ꯐꯣꯟ ꯇꯧꯕꯅꯦ ꯑꯩꯅ ꯑꯗꯣ ꯏꯌꯥꯝꯕ ꯑꯩ ꯍꯧꯒꯠꯂꯦ ꯑꯩ ꯂꯥꯛꯅꯕ ꯇꯧꯔꯒꯦꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯃꯤꯟꯅꯔꯛꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯦꯟ ꯑꯣꯏꯅ ꯑꯩꯅ ꯌꯥꯝꯅ ꯑꯩꯒꯤ ꯁꯤ ꯙꯀꯥ ꯁ꯭ꯇꯨꯗꯤꯑꯣꯁꯦ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯌꯥꯝꯅ ꯋꯥꯃꯤꯟꯅꯈꯤꯕ ꯑꯩꯒꯤ ꯏꯅꯥꯎ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯕꯣ ꯂꯨꯋꯥꯡ ꯏꯕꯥꯅꯤꯁꯤꯅ ꯏꯁꯩꯁꯤ ꯑꯣꯏꯅꯕ ꯉꯁꯤ ꯏꯁꯩꯗꯣ ꯍꯥꯟꯅ ꯊꯣꯛꯂꯛꯑꯦ ꯏꯁꯩꯗꯣ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯣꯟꯅ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁꯁꯤꯗꯤ ꯀꯣꯟꯅ ꯆꯪꯉꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯀꯣꯟꯅ ꯇꯧꯕꯤꯕꯅꯦꯕ ꯑꯩꯈꯣꯏꯒꯤꯀꯣ ꯑꯗ ꯏꯁꯩꯁꯦ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯅꯥꯎ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯕꯣ ꯂꯨꯋꯥꯡꯁꯤꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯗꯅ ꯃꯥꯅ ꯍꯣꯠꯅꯕꯤꯕꯗꯒꯤ ꯗꯥꯕꯣꯏꯅꯥꯎ ꯅꯪ ꯀꯩꯅꯣ ꯃꯌꯦꯛꯁꯦ ꯁꯦꯝꯗꯪꯗꯤ ꯏꯕꯤꯔꯛꯑꯣꯅ ꯑꯩꯁꯦ ꯍꯥꯗ ꯂꯝꯗꯝ ꯅꯨꯡꯁꯤꯕꯤꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏ IDPꯁꯤꯡꯗ ꯗꯦꯗꯤꯀꯦꯠ ꯇꯧꯕ ꯏꯁꯩ ꯑꯃꯈꯛ ꯏꯖꯈꯤꯌꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯌꯥꯝꯕ ꯅꯪꯅ ꯑꯃꯨꯛꯇ ꯏꯕꯤꯔꯣ ꯁꯤꯗꯤ ꯐꯨꯜ ꯔꯣꯃꯥꯟꯁꯅꯤ ꯑꯗꯨꯗꯨꯅ ꯐꯨꯜ ꯔꯣꯃꯥꯟꯁꯇ ꯀꯣꯛ ꯊꯥꯗꯔꯒ ꯑꯝꯇ ꯏꯕꯤꯔꯣꯅ ꯑꯩꯁꯦ ꯃꯇꯝꯗꯨꯗ ꯑꯩ ꯏꯆꯥꯅꯨꯄꯤꯁꯨ ꯀꯟꯅ ꯅꯥꯕ ꯏꯆꯥꯅꯨꯄꯥꯁꯨ ꯅꯥꯕꯀꯣ ꯑꯗꯨꯗ ꯄꯨꯡꯁꯦ 10-11ꯃꯨꯛ ꯇꯥꯈ꯭ꯔꯦ 10-11ꯃꯨꯛ ꯇꯥꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯏꯕꯁꯦ ꯅꯪꯗ꯭ꯔꯦ ꯑꯩꯁꯦ ꯇꯨꯝꯊꯔꯒ ꯄꯨꯡ 1 ꯃꯤꯅꯤꯠ ꯑꯩ ꯈꯔ ꯅꯤꯡꯁꯤꯡꯉꯤ ꯄꯨꯡ 1 ꯃꯤꯅꯤꯠ 12 ꯁ꯭ꯋꯥꯏꯁꯤꯗ ꯑꯕꯣꯁꯤꯅ ꯐꯣꯟ ꯇꯧꯁꯜꯂꯦꯕ ꯑꯩꯅ ꯈꯜꯂꯨꯔꯤꯅ ꯃꯥꯗꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯩꯌꯦꯕꯀꯣ ꯑꯩꯅ ꯈꯜꯂꯨꯔꯤ ꯑꯁ ꯀꯩ ꯇꯧꯕ ꯌꯥꯎꯔꯖꯥꯠꯂꯅꯦ ꯃꯥ ꯃꯊꯟꯗꯒ ꯂꯩꯕꯒ ꯍꯨꯔꯥꯟꯕꯒ ꯆꯪꯉꯛꯇꯅ ꯅꯠꯇ꯭ꯔꯒꯅ ꯑꯁ ꯂꯝꯕꯤ ꯂꯝꯒꯥꯡꯗꯒ ꯐꯨꯔꯖꯥꯠꯂꯅ ꯈꯟꯗꯅ ꯑꯩꯁꯦ ꯐꯣꯟꯁꯦ ꯑꯕꯣ ꯀꯩꯗꯧꯔꯦ ꯍꯥꯏꯁꯦ ꯑꯁ ꯀꯩꯗꯧꯔꯦ ꯅꯠꯇꯦ ꯃꯌꯦꯛꯇꯣ ꯏꯔꯣ ꯁꯤꯅꯤ ꯃꯥꯁꯦꯀꯣ ꯑꯗꯩ ꯑꯩꯁꯦ ꯑꯉꯥꯡꯗꯣ ꯅꯥꯕꯒꯤ ꯋꯥꯕꯒꯤ ꯑꯩꯁꯦ ꯇꯨꯝꯗꯕꯗ ꯉꯥꯏꯕ ꯑꯁ ꯏꯔꯣ ꯂꯣꯏꯁꯟꯗꯕ ꯌꯥꯔꯣꯏ ꯑꯩ ꯇꯪꯈꯥꯏ ꯑꯃ ꯂꯣꯏꯁꯜꯂꯕꯅꯤ ꯑꯩ ꯏꯁꯩꯗꯣ ꯊꯥꯈ꯭ꯔꯕꯅꯤ ꯋꯥꯆꯞꯇ ꯇꯥꯔ ꯌꯦꯡꯉꯣ ꯁꯤꯅꯤ ꯍꯥꯏꯁꯦ ꯇꯪꯈꯥꯏꯁꯦ ꯇꯥꯔꯀꯥꯟꯗ ꯑꯩꯁꯨ ꯏꯟꯇꯔꯦꯁ ꯑꯃ ꯂꯥꯛꯑꯦꯅꯦ ꯏꯅꯤꯡꯕꯁꯤꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯏꯕꯁꯦ ꯌꯥꯝ ꯄꯥꯝꯖꯔꯛꯑꯦꯕ
era ꯑꯗꯨꯗꯤ ꯇꯨꯝꯃꯒ ꯇꯣꯛꯊꯣꯛꯑꯒꯦꯅ ꯑꯩꯁꯦ ꯃꯥꯏ ꯇꯥꯊꯣꯛꯑꯦ ꯑꯗꯣ ꯇꯥꯛꯊꯣꯛꯑꯒ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯇꯨꯝꯃꯒ ꯇꯣꯛꯊꯣꯛꯑꯒ ꯑꯩꯁꯦ ꯀꯩꯅꯣꯗꯣ ꯑꯩꯁꯦ ꯐꯣꯟ ꯄꯥꯏꯔꯦ ꯐꯣꯟꯁꯤꯗ ꯋꯥꯆꯞꯁꯤꯗ ꯏꯔꯦ ꯑꯩꯅ ꯃꯌꯦꯛꯁꯦ ꯃꯇꯦꯛ ꯑꯃ ꯃꯈꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯁꯁꯦ ꯏꯔꯀꯥꯟꯁꯤꯗ ꯐꯖꯕ ꯋꯥꯍꯩ ꯈꯔ ꯊꯣꯛꯂꯛꯈ꯭ꯔꯦꯕꯀꯣ ꯑꯗꯩ ꯊꯣꯛꯂꯛꯑꯦ ꯑꯕꯣ ꯁꯤ ꯑꯃꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯤꯜꯂꯦ ꯌꯦꯡꯉꯣ ꯃꯥꯁꯦ ꯁꯤꯗꯤ ꯌꯥꯝ ꯌꯥꯔꯦ ꯀꯩꯅꯣ ꯑꯩ ꯇꯧꯔꯛꯑꯒꯦ ꯁꯤ ꯃꯥꯁꯦꯀꯣ ꯑꯗꯩꯗꯤ ꯃꯌꯦꯛꯁꯦ ꯃꯥꯅ ꯄꯥꯡꯈꯠꯂꯦ ꯑꯗ ꯏꯁꯩꯁꯦ ꯂꯣꯏꯔꯀꯥꯟꯁꯤꯗ ꯃꯥꯁꯦ ꯑꯩꯁꯦ ꯇꯨꯝꯈ꯭ꯔꯦ ꯑꯗꯩ ꯑꯁ ꯑꯕꯣꯏ ꯇꯨꯝꯃꯒꯦꯀꯣ ꯅꯪ ꯌꯥꯔꯦꯀꯣ ꯃꯈꯥ ꯇꯥꯕ ꯍꯥꯏꯔꯛꯑꯅꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ ꯍꯥꯏꯔꯦ ꯑꯩꯁꯦ ꯊꯝꯃ ꯇꯨꯝꯃꯦ ꯑꯗꯣ ꯅꯣꯡꯉꯥꯜ ꯏꯁꯩ ꯃꯥꯁꯦ ꯄꯨꯡ 3:47 ꯁ꯭ꯋꯥꯏꯁꯤꯗ ꯃꯥꯁꯦ ꯏꯁꯩꯁꯦ ꯊꯥꯖꯤꯜꯂꯛꯑꯝꯕꯖꯥꯠꯅꯦ ꯑꯩꯉꯣꯟꯗ ꯑꯩ ꯇꯨꯝꯃꯦ ꯍꯧꯒꯠꯄ ꯋꯥꯆꯞꯁꯦ ꯌꯦꯡꯀꯥꯟꯁꯤꯗ ꯏꯁꯩꯁꯦ ꯃꯥꯅ ꯔꯦꯀꯣꯔꯗꯁꯦ ꯃꯥ ꯇꯧꯔꯒ ꯃꯥꯅ ꯁꯛꯑꯒ ꯃꯥꯅ ꯁ꯭ꯀꯦꯠꯁꯦ ꯁꯛꯑꯒ ꯊꯥꯖꯤꯜꯂꯦ ꯑꯩꯅ ꯑꯕꯣ ꯁꯤꯗꯤ ꯌꯥꯝ ꯊꯤ ꯌꯥꯔꯦ ꯁꯤꯗꯤ ꯁꯤꯡꯒꯔꯁꯦ ꯀꯅꯥ ꯍꯥꯏꯖꯦꯕ ꯁꯤꯅꯦꯕ ꯑꯩ ꯍꯥꯏꯁꯦꯀꯣ ꯑꯗ ꯃꯥꯅ ꯃꯇꯝꯁꯤꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯁꯦ ꯍꯧꯒꯠꯂꯛꯄꯗꯁꯨ ꯉꯥꯏꯔꯕꯅꯤꯅ ꯁꯤꯡꯒꯔꯁꯦ ꯈꯔ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯑꯐꯥꯎꯕ ꯇꯧꯁꯦ ꯁꯤꯅꯤ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯅꯨꯄꯤꯗꯤ ꯑꯩ ꯑꯣꯞꯁꯟ ꯄꯤꯔꯛꯑꯒꯦ ꯅꯨꯄꯥꯗꯤ ꯅꯪ ꯄꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏ ꯅꯨꯄꯤꯗꯨꯗꯤ ꯄꯨꯁꯄꯥꯔꯥꯅꯤ ꯁꯛꯍꯜꯂꯁꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯄꯨꯁꯄꯥꯔꯥꯅꯤꯁꯤꯅ ꯍꯧꯖꯤꯛ ꯂꯤꯖꯦꯟꯗꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯃꯥ ꯅꯝꯕ ꯉꯝꯕꯁꯦ ꯈꯔ ꯑꯗꯨꯝ ꯋꯥꯅ ꯊꯣꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯔꯦꯀꯣꯔꯗ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯈꯪꯉꯦ ꯔꯦꯀꯣꯔꯗꯁꯦ ꯑꯗꯨꯝ ꯋꯥꯟ ꯁꯣꯠꯇ ꯂꯣꯏꯁꯤꯜꯂꯝ ꯆꯠꯈꯤ ꯍꯥꯏꯇꯥꯔꯦ ꯑꯅꯤꯔꯛ ꯍꯟꯕꯒ ꯂꯩꯕꯖꯥꯟꯇꯦꯀꯣ ꯑꯗꯨꯗꯅꯤ ꯑꯃꯨꯛ ꯑꯃꯔꯖꯤꯠꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯃꯔꯖꯤꯠꯁꯦ ꯃꯥꯁꯦ ꯂꯥꯏꯁꯤ ꯂꯥꯛꯀꯥꯟꯁꯤꯗ ꯑꯃꯔꯖꯤꯠ ꯏꯁꯩ ꯁꯤꯁꯦ ꯑꯝꯇ ꯁꯛꯄꯤꯔꯝꯃꯣꯅ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯑꯃꯔꯖꯤꯠꯅ ꯑꯁ ꯑꯩ ꯁ꯭ꯀꯦꯠꯁꯤ ꯁꯛꯑꯝꯒꯦ ꯑꯩ ꯐꯥꯏꯅꯦꯜꯗꯤ ꯄꯤꯕ ꯉꯝꯈꯤꯔꯣ ꯑꯩ ꯊꯕꯛ ꯆꯤꯜꯂꯦ ꯁꯤꯅꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯁ꯭ꯀꯦꯠꯁꯗꯤ ꯑꯝꯇꯪ ꯈꯛꯇꯅꯦꯕ ꯁꯛꯑꯝꯕ ꯍꯥꯏꯗꯤ ꯃ꯭ꯌꯨꯖꯤꯛ ꯄꯥꯟ ꯅꯨꯡꯉꯥꯏꯅꯕꯅ ꯁꯛꯑꯝꯕꯅꯦꯕ ꯑꯗꯩꯗꯤ ꯑꯃꯔꯖꯤꯠꯁꯦ ꯐꯣꯟ ꯇꯧꯕꯅꯤꯅ ꯃꯥꯁꯨ ꯊꯕꯛ ꯆꯤꯟꯕꯒ ꯅꯥꯕ ꯁꯨꯡ ꯄꯥꯏꯔꯛꯇ꯭ꯔꯦ ꯑꯗꯩꯗꯤ ꯑꯃꯔꯖꯤꯠꯁꯦ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯦ ꯑꯁ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯃꯥꯁꯨ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯐꯔꯛ ꯑꯗꯨꯝ ꯇꯥꯕ ꯑꯗꯩ ꯂꯥꯁꯇ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯁꯩꯁꯦ ꯐꯥꯏꯅꯦꯜ ꯑꯣꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯑꯃꯨꯛ ꯍꯟꯅ ꯔꯦꯀꯣꯔꯗ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯉꯁꯤ ꯊꯥꯗꯣꯛꯏꯕ ꯏꯁꯩꯁꯤꯅ ꯑꯗꯨꯝ ꯏꯁꯩꯁꯨ ꯑꯗꯨꯝ ꯐꯖꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯗꯣ ꯃꯌꯥꯝ ꯄꯥꯕ꯭ꯂꯤꯛ ꯃꯌꯥꯝꯅꯁꯨ ꯄꯥꯝꯕꯤꯒꯅꯤꯅ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯛꯈꯤꯕꯗꯣ ꯉꯁꯤꯗꯤ ꯏꯁꯩꯁꯦ ꯂꯣꯏꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯦꯛ ꯇꯧꯕꯤꯔꯛꯑꯀꯥꯟꯗ ꯏꯁꯩꯁꯦ ꯃꯄꯨꯡ ꯐꯥꯕ ꯑꯃ ꯑꯣꯏꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯗ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯆꯔꯤꯕ ꯑꯁꯤ ꯃꯌꯥꯝꯅ ꯇꯥꯅ ꯌꯦꯡꯕꯤꯕ ꯌꯥꯏ ꯑꯃꯨꯛ ꯌꯦꯡꯕꯤꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦꯒꯤꯗꯃꯛꯇꯗꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦꯅ ꯈꯟꯖꯔꯦ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯑꯦꯅ ꯂꯧꯖꯔꯒꯦꯕꯀꯣ ꯑꯗꯨꯒ ꯋꯥꯃꯤꯟꯅꯔꯛꯄꯁꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯆꯦ ꯅꯨꯄꯥ ꯑꯃꯈꯛ ꯂꯩ ꯑꯩ ꯏꯆꯦ ꯅꯨꯄꯥꯁꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯤ ꯐꯤꯂꯝꯗꯒ ꯍꯥꯏꯔꯗꯤ ꯁꯟꯖꯣꯏ ꯗꯠꯀ ꯑꯃ ꯀꯩꯅꯣ ꯃꯨꯅꯥꯕꯥꯏ ꯍꯥꯏꯅ ꯐꯤꯂꯝ ꯂꯩꯗꯥꯏꯅꯦ ꯑꯗꯨꯗ ꯅꯥꯀꯟꯗ ꯁꯔꯀꯤꯠ ꯑꯅ ꯂꯩꯕꯗꯣ ꯑꯗꯨꯒꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯆꯦ ꯅꯨꯄꯥꯁꯦ ꯍꯥꯏꯗꯤ ꯏꯕꯥꯏꯅꯕꯨ ꯇꯧꯔꯗꯤ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯀꯣ ꯑꯩꯅ ꯑꯥꯗ ꯂꯩꯁꯦ ꯀꯩꯅꯣꯁꯦ ꯁꯟꯅꯁꯨ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯂꯩꯇꯔꯁꯨ ꯎꯏ ꯍꯥꯏꯒꯗꯕ ꯏꯆꯦ ꯅꯨꯄꯥ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯏꯃꯥꯟꯅꯕꯒꯤ ꯇꯥꯏꯞꯇꯁꯨ ꯑꯗꯨꯝ ꯂꯣꯏꯅꯩ ꯑꯗꯨꯒ 24 ꯑꯋꯥꯔꯁꯦ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩ ꯏꯆꯥꯒ ꯂꯩꯃꯤꯟꯅꯕꯗꯒꯤ ꯍꯦꯟꯅ ꯃꯥꯒꯅ ꯍꯦꯟꯅ ꯂꯩꯃꯤꯟꯅꯩꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯊꯕꯛ ꯏꯟꯈꯥꯡꯗꯤ ꯀꯩꯗꯤ ꯀꯔꯥꯗꯩ ꯃꯌꯥꯝꯁꯦ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯉꯁꯤ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯅ ꯂꯤꯡꯈꯠꯂꯛꯑꯀꯥꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯁꯛꯁꯦꯁ ꯑꯣꯏꯕ ꯉꯝꯃꯤꯁꯦ ꯕꯦꯛꯀꯤꯡꯗ ꯑꯩꯒꯤ ꯏꯕꯥꯏ ꯁꯟꯇꯣꯁ ꯑꯦꯗꯚꯥꯏꯖꯔ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯕꯥꯏ ꯁꯟꯇꯣꯁꯁꯤꯅ ꯃꯥꯅ ꯕꯦꯛꯀꯤꯡꯗꯁꯨ ꯂꯩꯕꯤꯕꯒꯤꯅꯤ ꯑꯗꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯁ꯭ꯇꯨꯗꯤꯑꯣꯁꯦ ꯂꯤꯡꯈꯠꯂꯛꯄꯗ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯑꯩꯅ ꯍꯥꯏꯖꯔꯨꯕꯗ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯅꯣꯟꯖꯔꯨꯕꯗ ꯁꯤꯝꯗ ꯇꯧꯖꯒꯦ ꯑꯩꯈꯣꯏ ꯁꯤꯝꯗ ꯅꯝꯖꯒꯦ ꯇꯧꯖꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯄꯤꯔꯛꯑꯀꯥꯟꯗ ꯑꯩꯈꯣই ꯉꯁꯤ ꯉꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦꯒꯤ ꯂꯥꯛꯄ ꯄ꯭ꯔꯣꯖꯦꯛꯁꯤꯡꯗꯁꯨ ꯃꯌꯥꯝꯅ ꯑꯃꯨꯛ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯉꯁꯤ ꯍꯥꯏꯔꯒ ꯑꯩ ꯉꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯁꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯆꯥꯅ ꯌꯧꯕꯤꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟ ꯃꯦꯗꯤꯌꯥ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯁꯤꯡꯖꯃꯩ 360 ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯦꯛꯁꯄ꯭ꯔꯦꯁ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯃꯅꯤꯄꯨꯔ ꯀ꯭ꯋꯥꯀꯩꯊꯦꯜ 360 ꯗꯤꯔꯥꯁ ꯂꯨꯋꯥꯡ ꯕ꯭ꯂꯣꯛ ꯑꯃꯗꯤ ꯂꯟꯆꯦꯟꯕ ꯇꯥꯌꯦꯟꯖꯝ ꯃꯈꯣꯏꯅꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯀꯌꯥꯃꯨꯛ ꯂꯧꯕꯤꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ 360ꯕꯨ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯃꯨꯛꯀ ꯍꯟꯅ ꯑꯩ ꯉꯁꯥꯏꯅ ꯁꯣꯏꯈꯤꯕ ꯑꯃꯇꯪ ꯌꯥꯎꯋꯦ ꯑꯝꯇꯪ ꯁꯦꯡꯗꯣꯛꯆꯒꯦ ꯂꯥꯛꯏꯕ ꯃꯌꯥꯝꯗꯁꯨ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯑꯣꯏꯅ ꯉꯁꯥꯏ ꯑꯩꯅ ꯃꯄꯨꯅ ꯍꯨꯔꯥꯟꯕ ꯐꯥꯔꯁꯠ ꯄ꯭ꯔꯗꯛꯁꯟ ꯑꯣꯏꯕꯩ ꯅꯤꯡꯗꯅ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯝꯗꯔꯦ ꯌꯥꯝ ꯐꯖꯕ ꯏꯁꯩ ꯑꯃꯅ ꯐꯥꯔꯁꯠ ꯄ꯭ꯔꯗꯛꯁꯟ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦ ꯃꯄꯨꯅ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯅ ꯄ꯭ꯔꯦꯖꯦꯟ ꯇꯧꯕ ꯄ꯭ꯔꯗꯛꯁꯟ ꯅꯠꯇꯕ ꯑꯣꯏꯔꯝꯃꯦ ꯍꯥꯗ ꯂꯝꯗꯝ ꯅꯨꯡꯁꯤꯕꯤ ꯍꯥꯏꯔꯤꯕ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦꯗ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯔꯒ ꯂꯩꯔꯕꯅꯦ ꯃꯌꯥꯝꯅ ꯌꯦꯡꯕꯤꯗ꯭ꯔꯤꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯆꯪꯕꯤꯔꯒ ꯌꯦꯡꯕꯤꯕ ꯌꯥꯔꯦ ꯑꯗꯨꯒ ꯈꯖꯤꯛ ꯈꯖꯤꯛ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯁꯤꯁꯨ ꯉꯁꯥꯏ ꯄꯨꯡ 6 ꯆꯞ ꯆꯥꯅ ꯃꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯒꯅꯤ ꯍꯥꯏꯈꯤꯕꯗꯨ
chap chana khusinnagrabani YouTube da changaga adum yengbiba yare Dhaka Studio More gi YouTube channel da aduga hojik akoi sida leiriba singi oinadi screen da kapthoga amuk yengminarani pulap nungai minarani aduna Dhaka Studio na matung tarakpa project mayam ama tawrakpa su sidagi hena phana chaukhatpa mayam ne hena pamnaba mayam gi seba mapung phana tawba ngambiyo haina aigi maikai dagi su thagat haizari aduga ngasigi lakpiriba mayam pumna makusu program asibu mapung fahan bibagi damakta Dhaka Studio gi bahut sinjara kanda thagat ba phongdok chari matang soida program loi sinjare